ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯣꯅꯤꯀꯥ ꯋꯥꯍꯦꯡꯕꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯉꯁꯤ ꯑꯁꯤ ꯊꯝꯕꯥꯜꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯒꯤ ꯂꯨꯍꯣꯡꯕꯒꯤ ꯅꯨꯃꯤꯗꯥꯡꯅꯤ꯫ ꯃꯅꯦꯝ ꯑꯣꯏꯕꯤ ꯊꯝꯕꯥꯜꯅ ꯃꯃꯧ ꯑꯅꯤ, ꯃꯆꯥꯅꯨꯄꯥ ꯑꯅꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯒꯗ ꯋꯥ ꯈꯔ ꯍꯥꯏꯔꯤ꯫ ꯌꯦꯡꯉꯣꯏ, ꯍꯧꯖꯤꯛꯇꯤ ꯅꯨꯄꯥ ꯅꯈꯣꯏ ꯑꯅꯤ ꯌꯨꯝ ꯀꯩ ꯄꯥꯜꯂꯦ꯫ ꯑꯇꯣꯞꯄ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯃꯃꯝꯗꯒꯤ ꯅꯈꯣꯏꯅ ꯈꯣꯏꯗꯥꯖꯕ ꯑꯃꯃꯝ ꯅꯈꯣꯏꯒꯤ ꯄꯨꯟꯁꯤꯒꯤ ꯈꯣꯡꯂꯣꯏ ꯑꯣꯏꯅ ꯆꯠꯃꯤꯟꯅꯒꯅꯤ ꯈꯟꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯄꯨꯔꯛꯂꯦ꯫ ꯑꯗꯨꯒ ꯂꯦꯝꯕꯤꯌꯥ, ꯊꯥꯗꯣꯏ, ꯅꯈꯣꯏ ꯑꯅꯤ ꯑꯇꯣꯞꯄ ꯁꯥꯒꯩ ꯑꯃꯃꯝꯗꯒꯤ ꯂꯥꯛꯄ ꯑꯣꯏꯔꯕꯁꯨ ꯌꯨꯝ ꯑꯁꯤꯗ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯃꯤꯟꯅꯒꯗꯕꯅꯤ ꯄꯨꯟꯅ꯫ ꯑꯗꯨꯅꯅꯦ, ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯅꯆꯤꯟ ꯅꯅꯥꯎꯃꯛꯅꯤ ꯈꯟꯗꯨꯅ ꯂꯩꯃꯤꯟꯅꯒꯗꯕꯅꯤꯀꯣ꯫ ꯂꯦꯝꯕꯤꯅ, ꯍꯣꯏ ꯏꯃꯥ, ꯅꯃꯧ ꯑꯩꯈꯣꯏꯅ ꯏꯃꯥꯝꯅ ꯄꯥꯝꯗꯕ, ꯏꯃꯥꯅ ꯌꯥꯗꯕ ꯀꯩꯁꯨ ꯇꯧꯖꯔꯣꯏ꯫ ꯑꯗꯨꯒꯅꯦ ꯁꯅꯥꯇꯣꯝꯕꯤ, ꯅꯪꯁꯨ ꯅꯅꯝꯃꯅꯤꯅ ꯉꯥꯡꯕ ꯆꯩꯕ ꯇꯧꯕꯗ ꯋꯥꯔꯧ ꯄꯨꯛꯂꯧꯕ ꯌꯥꯗꯦ꯫ ꯐꯍꯟꯅꯤꯡꯕꯒꯤ ꯇꯥꯛꯂꯤꯕꯅꯤ ꯈꯟꯒꯗꯕꯅꯤꯀꯣ꯫ ꯂꯦꯝꯕꯤ, ꯊꯥꯗꯣꯏ, ꯅꯈꯣꯏ ꯑꯅꯤꯅꯁꯨ ꯅꯆꯜ ꯑꯁꯤꯕꯨ ꯄꯣꯛꯃꯤꯟꯅꯕ ꯅꯅꯥꯎ ꯅꯨꯄꯤꯅꯤ ꯈꯟꯗꯨꯅ ꯑꯁꯣꯏꯕ ꯈꯪꯗ ꯍꯩꯇꯕ ꯄꯨꯝꯕ ꯇꯥꯛꯀꯗꯕꯅꯤ꯫ ꯂꯦꯝꯕꯤ ꯃꯕꯨꯛ ꯃꯄꯥꯎ ꯌꯥꯝꯅ ꯐꯕ, ꯍꯧꯅ ꯂꯣꯟꯆꯠ ꯅꯤꯡꯊꯤꯅ ꯈꯪꯕ, ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯅꯨꯄꯤ ꯑꯃꯅꯤ꯫ ꯑꯗꯨꯒ ꯊꯥꯗꯣꯏ, ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯕ ꯏꯃꯨꯡꯒꯤ ꯃꯕꯨꯡ ꯃꯉꯥꯒꯤ ꯃꯅꯨꯡꯗ ꯅꯥꯏꯇꯣꯝ ꯌꯥꯎꯖꯕꯤ, ꯑꯩꯅ ꯃꯍꯦꯜꯂꯦ ꯍꯥꯏꯅ ꯆꯠꯄꯤ, ꯋꯥꯈꯜ ꯆꯥꯎꯊꯣꯛꯅ ꯈꯟꯕ ꯉꯝꯗꯕꯤ ꯅꯨꯄꯤ ꯑꯃꯅꯤ꯫ ꯃꯇꯝ ꯈꯔꯗꯤ ꯍꯧꯈ꯭ꯔꯦ ꯊꯥꯗꯣꯏꯅ, ꯅꯪꯕꯨ ꯑꯩ ꯂꯧꯔꯝꯗꯥꯏꯗꯗꯤ ꯍꯥꯏꯈꯤꯗꯥꯏꯅꯦ ꯅꯈꯨꯠꯇ ꯍꯥꯝꯗꯨꯅ ꯄꯤꯖꯅꯤ ꯍꯥꯏꯅ꯫ ꯍꯧꯖꯤꯛꯅ ꯅꯌꯨꯝꯗ ꯂꯩꯔ ꯃꯇꯝꯁꯤꯗ ꯑꯩꯕꯨ ꯃꯤꯅꯥꯏꯒꯨꯝꯅ ꯊꯝꯕꯤꯕꯁꯤꯕꯨ ꯀꯩꯅꯣ? ꯏꯕꯣꯇꯣꯟꯅ, ꯀꯩꯅꯣ ꯅꯨꯄꯤ ꯅꯪꯅ ꯉꯥꯡꯂꯤꯕꯗꯨꯕꯣ? ꯏꯇꯩꯃꯒ ꯆꯥꯛ ꯈꯔ ꯊꯣꯡꯃꯤꯟꯅꯕ, ꯏꯃꯨꯡꯒꯤ ꯊꯕꯛ ꯈꯔ ꯂꯣꯏꯁꯤꯟꯃꯤꯟꯅꯕꯁꯤꯕꯨ ꯅꯪ ꯀꯌꯥꯝ ꯋꯥꯔꯒꯦ? ꯅꯇꯣꯝꯇ ꯇꯧꯕꯅꯤꯁꯨ ꯅꯠꯇꯦ, ꯏꯇꯩꯃꯁꯨ ꯌꯥꯎꯔꯤ, ꯏꯆꯜꯁꯨ ꯑꯗꯨꯝ ꯌꯥꯎꯔꯤꯗꯨꯗꯤ꯫ ꯍꯣ, ꯋꯥꯏꯌꯦ, ꯑꯩꯗꯤ ꯌꯥꯝ ꯋꯥꯏ꯫ ꯌꯨꯝꯗꯨ ꯂꯩꯔꯤꯉꯩꯗꯨꯗꯗꯤꯅꯦ ꯊꯕꯛ ꯃꯅꯥꯝꯇ ꯁꯨꯖꯔꯛꯄ ꯅꯠꯇꯦ꯫ ꯅꯈꯣꯏꯒꯤ ꯌꯨꯝꯁꯤꯗ ꯍꯦꯛ ꯂꯥꯛꯄꯗꯒꯤꯅꯦ ꯑꯩꯁꯦ ꯂꯣꯏꯔꯕ꯫ ꯌꯦꯡꯉꯨ ꯇꯨ, ꯈꯨꯖꯤꯟ ꯈꯨꯌꯥꯒꯁꯦ ꯀꯛꯏ ꯊꯥꯡꯕꯗꯨ ꯃꯉꯥꯏꯔꯦ꯫ ꯇꯥꯅꯤꯡꯗꯦꯒ ꯅꯨꯄꯤ, ꯏꯃꯥ ꯍꯣꯏꯅ ꯇꯥꯔꯒ ꯀꯔꯤꯅꯣꯃ ꯈꯟꯈꯤꯅꯤ꯫ ꯋꯥꯗꯣ ꯇꯞꯅ ꯉꯥꯡꯉꯣ꯫ ꯃꯧ ꯑꯃ ꯑꯣꯏꯔꯗꯤ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯊꯕꯛ ꯈꯔ ꯇꯧꯕ ꯍꯥꯏꯁꯤꯗꯤ ꯇꯧꯐꯝ ꯊꯣꯛꯄꯅꯤ꯫ ꯂꯩꯁꯥꯔꯤꯉꯩꯒ ꯃꯧ ꯑꯣꯏꯔꯒꯗꯤ ꯀꯗꯥꯏꯗꯒꯤ ꯃꯥꯟꯅꯔꯅꯤꯒꯦ? ꯑꯗꯨ ꯑꯣꯏꯔꯁꯨ ꯍꯦꯟꯃꯜꯂꯤ꯫ ꯍꯅꯨꯕꯤꯅꯦ ꯇꯧꯔꯤꯁꯤꯅ ꯃꯔꯣꯜ ꯑꯃ ꯋꯥ ꯑꯝꯇ ꯍꯥꯏꯕ ꯌꯥꯔꯣꯏ꯫ ꯅꯆꯦꯅ ꯑꯗꯨꯝ ꯀꯔꯤꯕꯨ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯍꯥꯏꯕꯅꯤꯗ꯫ ꯅꯆꯦꯁꯤꯗ ꯍꯥꯏꯔꯒ ꯂꯣꯏꯔꯦ꯫ ꯃꯥꯅ ꯑꯩꯉꯣꯟꯗꯒꯤ ꯀꯔꯤ ꯍꯦꯟꯒꯦꯕ? ꯅꯆꯦꯗ ꯍꯪꯉꯨ, ꯅꯆꯦꯗ ꯇꯥꯍꯜꯂꯨ, ꯑꯗꯨꯝ ꯍꯥꯏꯗꯣꯏꯕ꯫ ꯑꯗꯨ ꯍꯥꯏꯕꯨ ꯀꯩ ꯀꯥꯏꯒꯦ? ꯏꯇꯩꯃꯗꯤ ꯌꯨꯝꯁꯤꯗ ꯀꯨꯏꯅ ꯂꯩꯔꯛꯂꯤ꯫ ꯑꯗꯨꯗ ꯅꯠꯇꯅ ꯅꯪꯅ ꯑꯉꯥꯡꯁꯨ ꯑꯣꯏꯕꯅꯤꯅ ꯈꯪꯗꯕ ꯌꯥꯎꯔꯕꯁꯨ ꯏꯇꯩꯃꯗ ꯍꯪꯉꯨ ꯍꯥꯏꯕꯁꯤꯗ ꯅꯪꯅ ꯁꯥꯎꯅꯤꯡꯉꯤꯁꯤꯕꯨ ꯀꯩꯗꯅꯣ? ꯀꯥꯏꯌꯦ, ꯌꯥꯝ ꯀꯥꯏ꯫ ꯃꯥꯁꯨ ꯌꯨꯝꯁꯤꯒꯤ ꯃꯧꯅꯤ, ꯑꯩꯁꯨ ꯃꯧꯅꯤ꯫ ꯃꯁꯤꯗ ꯑꯩꯅ ꯃꯉꯣꯟꯗ ꯊꯕꯛ ꯈꯨꯗꯤꯡꯒꯤ ꯁꯨꯝ ꯍꯪꯐꯝ ꯊꯣꯛꯄ꯭ꯔꯅꯦ? ꯊꯣꯛꯑꯝꯃꯣꯏꯗ꯫ ꯃꯉꯣꯟꯗ ꯁꯨꯝ ꯇꯥꯟꯅꯔꯒ ꯂꯩꯒꯗ꯭ꯔꯕ ꯀꯩꯅꯣꯝꯃ ꯇꯧꯕ ꯈꯨꯗꯤꯡꯒꯤ? ꯐꯔꯦ, ꯅꯪꯅ ꯑꯗꯨꯝꯅ ꯈꯜꯂꯒꯅ ꯍꯦꯛ ꯍꯪꯉꯨꯔꯅꯤ ꯌꯥꯔꯦ꯫ ꯊꯕꯛ ꯆꯠꯂꯝꯗꯥꯏꯁꯤꯗ ꯋꯥ ꯌꯥꯝ ꯉꯥꯡꯅꯔꯒꯨꯝꯁꯤ꯫ ꯀꯩꯒꯤ ꯉꯥꯡꯅꯔꯣꯏꯗꯣꯏꯅꯣ? ꯌꯥꯝ ꯑꯊꯨꯕ ꯃꯇꯝꯗꯅꯦ ꯌꯨꯝ ꯇꯣꯉꯥꯟꯅ ꯁꯥꯅꯕ ꯇꯧꯁꯤ, ꯑꯩꯈꯣꯏ ꯇꯣꯉꯥꯟꯅ ꯆꯥꯔꯁꯤ꯫ ꯌꯥꯝ ꯇꯥꯅꯤꯡꯗꯦꯀꯣ ꯅꯨꯄꯤ, ꯑꯣꯏꯕ ꯌꯥꯕ ꯋꯥ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯕꯅꯤ꯫ ꯑꯩꯉꯣꯟꯗ ꯑꯣꯏꯔꯣꯏꯗꯕꯗꯅꯦ ꯀꯣꯛ ꯁꯥꯅ ꯋꯥꯗꯨ ꯄꯉꯥꯡ ꯉꯥꯡꯀꯅꯨ ꯀꯣ꯫ ꯀꯩ ꯑꯣꯏꯔꯣꯏꯗꯣꯏꯅꯣ? ꯐꯒꯗꯕ ꯑꯐꯕ ꯑꯝꯇ ꯍꯥꯏꯕꯗ ꯂꯧꯕ ꯍꯩꯇꯕ ꯅꯨꯄꯥ ꯅꯪꯁꯤꯕꯨ ꯀꯩꯅꯣ? ꯏꯃꯥ, ꯏꯌꯥꯝꯕ, ꯏꯆꯜ, ꯃꯈꯣꯏꯒ ꯂꯥꯞꯊꯣꯛꯅ ꯂꯩꯁꯤ, ꯃꯈꯣꯏꯗꯒꯤ ꯇꯣꯈꯥꯏꯅ ꯂꯩꯁꯤ ꯍꯥꯏꯔꯤ ꯋꯥꯁꯦ ꯑꯐꯕꯅꯦꯅ ꯑꯩꯅ ꯀꯃꯥꯏꯅ ꯈꯜꯂꯨ ꯍꯥꯏꯅꯣ? ꯅꯥꯈꯩ ꯁꯦꯡꯅꯕ ꯄꯥꯝꯃꯤ ꯑꯩꯗꯤ꯫ ꯀꯅꯥꯝꯇꯒꯤ ꯌꯦꯠꯁꯤꯟꯅꯗꯅꯅꯦ ꯅꯥꯈꯩ ꯁꯦꯡꯅ ꯂꯩꯅꯤꯡꯉꯤ꯫ ꯅꯨꯄꯤ, ꯃꯗꯨꯒꯤꯁꯨ ꯍꯌꯦꯡ ꯀꯣꯟꯅ ꯃꯇꯝ ꯑꯗꯨꯝ ꯌꯧꯔꯛꯀꯅꯤ꯫ ꯉꯥꯏꯕ ꯉꯝꯗꯕ ꯇꯧꯒꯅꯨ ꯀꯣ꯫ ꯆꯠꯂꯣ, ꯉꯁꯥꯏ ꯑꯌꯨꯛꯇꯒꯤꯅꯦ ꯅꯪꯅ ꯀꯥꯁꯤꯗ ꯑꯗꯨꯝ ꯐꯝꯗꯨ ꯂꯩꯔꯤꯕꯁꯦ ꯑꯩꯅ ꯌꯦꯡꯒꯦ ꯍꯥꯏꯅ ꯌꯦꯡꯂꯤꯕꯅꯤ꯫ ꯏꯇꯩꯃꯒ ꯏꯆꯜ ꯇꯣꯝꯕꯤꯒꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡꯁꯦ ꯅꯪꯁꯨ ꯈꯔꯕꯨꯗꯤ ꯌꯥꯎꯔꯨꯆꯣ꯫ ꯌꯥꯎꯔꯨꯒꯦ, ꯃꯤꯅꯥꯏꯅꯤꯅ ꯑꯩꯗꯤꯅꯦ ꯊꯕꯛ ꯇꯧꯔꯨꯒꯦ꯫ ꯊꯥꯗꯣꯏꯗꯨ ꯁꯧ ꯂꯥꯎꯗꯨꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯏꯕꯣꯇꯣꯟ ꯃꯆꯤꯜꯗ ꯇꯞꯅ ꯁꯣꯜꯍꯧꯏ꯫ ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯡ ꯈꯜꯂꯤ ꯋꯥꯈꯜꯁꯤꯕꯣ? ꯑꯉꯥꯡ ꯃꯆꯥꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ ꯑꯋꯣꯏꯕ꯫ ꯁꯣꯝꯗ ꯃꯅꯝ ꯑꯍꯜ ꯂꯦꯝꯕꯤꯒ ꯃꯆꯟꯅꯨꯄꯤꯒꯁꯨ ꯆꯥꯛꯇꯨ ꯊꯣꯡꯃꯤꯟꯅꯔꯤ꯫ ꯏꯆꯟ ꯇꯣꯝꯕꯤꯅ, ꯏꯅꯝꯃ, ꯑꯩꯈꯣꯏ ꯏꯅꯝꯃ ꯊꯥꯗꯣꯏꯗꯣ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ, ꯉꯁꯤꯒꯤ ꯃꯄꯥꯜꯒ ꯑꯃꯨꯛꯇ ꯊꯣꯛꯂꯛꯄ ꯎꯗꯦ꯫ ꯃꯥꯒ ꯏꯅꯝꯃꯒꯅ ꯆꯥꯛꯁꯦ ꯊꯣꯡꯃꯤꯟꯅꯍꯧꯔꯗꯤ ꯑꯩ ꯐꯤꯁꯦ ꯈꯖꯤꯛꯇ ꯁꯥꯔꯨꯒꯦ ꯇꯧꯕꯅꯤ꯫ ꯉꯁꯤ ꯂꯣꯏꯁꯤꯜꯂꯛꯅꯕꯅ ꯌꯥꯝ ꯀꯟꯅ ꯍꯥꯏꯔꯝꯕ꯫ ꯍꯩꯃꯥ, ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯪ ꯀꯣꯛ ꯁꯥꯗꯣꯛꯎꯔꯣ, ꯀꯩꯗꯧꯔꯒꯦ? ꯊꯥꯗꯣꯏ ꯊꯣꯛꯂꯛꯇ꯭ꯔꯕꯁꯨ ꯑꯩꯅ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯒ ꯂꯣꯏꯔꯦ꯫ ꯆꯠꯂꯣ꯫
ꯅꯪꯒꯤ ꯂꯣꯏꯗꯕ ꯌꯥꯗꯕꯗꯣ ꯍꯥꯟꯅ ꯇꯧꯖꯔꯨꯔꯣꯅꯦ ꯏꯅꯝꯃꯇꯪ ꯇꯧꯍꯧꯕꯗꯣ ꯑꯃꯨꯛ ꯅꯨꯡꯉꯥꯏꯇꯕ ꯑꯩꯅ ꯆꯞ ꯃꯥꯟꯅꯩ ꯀꯩꯗꯧꯔꯒꯦ ꯆꯠꯂꯣ ꯏꯅꯝꯃꯅꯅꯦ ꯆꯥꯛ ꯂꯣꯏꯔꯀꯥꯟꯗ ꯀꯧꯔꯒꯦ ꯑꯗꯣ ꯅꯪꯅ ꯊꯣꯛꯈꯤꯕꯗ ꯏꯃꯥꯗꯁꯨꯅꯦ ꯏꯔꯨꯖꯅꯕ ꯈꯔ ꯍꯥꯏꯔꯝꯃꯨꯀꯣ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯊꯥꯗꯣꯏꯁꯨ ꯆꯥꯛꯈꯨꯝꯗ ꯂꯦꯝꯕꯤꯅ ꯆꯥꯛ ꯊꯣꯡꯂꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ ꯏꯆꯦ ꯑꯩꯗꯤ ꯉꯁꯥꯏ ꯃꯈꯩ ꯑꯩꯈꯣꯏ ꯀꯥꯗꯣ ꯈꯔ ꯆꯥꯏꯔꯦ ꯍꯥꯏꯗꯨꯅ ꯂꯣꯏꯁꯤꯟꯗꯨ ꯂꯩꯊꯣꯛꯂꯨꯔꯦ ꯏꯆꯦ ꯊꯟꯅ ꯆꯥꯛ ꯊꯣꯡꯂꯝꯒꯅꯤ ꯍꯥꯏꯕ ꯈꯪꯂꯝꯂꯕꯗꯤ ꯊꯣꯛꯂꯝꯒꯗꯕꯅꯤ ꯑꯩꯗꯤ ꯑꯩꯈꯣꯏ ꯇꯣꯝꯕꯤꯁꯨ ꯌꯥꯎꯕꯩ ꯈꯜꯂꯨꯔꯦ ꯃꯁꯤꯒ ꯑꯉꯥꯡꯁꯤꯃ ꯏꯃꯨꯡꯒꯤ ꯊꯕꯛꯁꯦ ꯈꯔ ꯌꯥꯎꯁꯤꯜꯂꯕꯗꯤ ꯐꯒꯗꯕꯅꯤ ꯍꯌꯦꯡ ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯒ ꯑꯃꯠꯇ ꯆꯟꯅꯗꯗꯅ ꯑꯩꯈꯣꯏ ꯑꯃꯨꯛ ꯁꯣꯛꯄ ꯇꯥꯔꯦ ꯌꯥꯎꯔꯝꯕꯅꯤꯅ ꯃꯥꯁꯨ ꯃꯥꯅ ꯁꯥꯔꯤꯕ ꯐꯤꯗꯣ ꯉꯁꯤ ꯑꯃ ꯂꯣꯏꯅꯕ ꯍꯥꯏꯗꯅ ꯂꯂꯣꯟꯕꯤꯅ ꯌꯥꯝ ꯀꯟꯅ ꯍꯥꯏꯔꯝꯃꯤ ꯍꯥꯏ ꯑꯗꯨꯗ ꯑꯩꯅ ꯂꯣꯏꯁꯤꯟꯖꯔꯣ ꯍꯥꯏꯗꯅ ꯆꯠꯍꯟꯈ꯭ꯔꯕ ꯀꯩꯕꯨ ꯀꯥꯟꯅꯗꯣꯏꯅꯣ ꯃꯥꯅ ꯁꯦꯜ ꯇꯥꯜꯂꯤꯕꯅꯤ ꯇꯧꯔꯤꯕꯁꯤꯅ ꯃꯁꯥꯒꯤ ꯃꯔꯟꯥꯏ ꯉꯥꯛꯇ ꯏꯃꯨꯡꯒꯤ ꯊꯕꯛꯇ ꯃꯇꯦꯡ ꯄꯥꯡꯕꯁꯨ ꯅꯠꯇꯦ ꯁꯦꯜ ꯄꯥꯡꯕꯁꯨ ꯅꯠꯇꯦ ꯅꯠꯇ꯭ꯔꯅꯦ ꯏꯆꯦ ꯃꯕꯨꯡ ꯑꯆꯧꯕ ꯑꯅꯤ ꯂꯩ ꯍꯥꯏꯗꯨꯅ ꯇꯧꯖꯔꯤꯕꯅꯤꯗ ꯍꯌꯦꯡ ꯃꯤꯒꯤ ꯃꯌꯨꯝꯗ ꯂꯩꯈ꯭ꯔꯗꯤ ꯑꯁꯨꯝꯅ ꯀꯩꯁꯨ ꯇꯧꯕ ꯌꯥꯒꯗꯕ ꯅꯠꯇꯦ ꯅꯪꯁꯨ ꯉꯥꯏ ꯑꯩꯁꯨ ꯃꯉꯥꯏ ꯅꯍꯥꯟꯋꯥꯏ ꯌꯨꯝꯗꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯛꯇ꯭ꯔꯅꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯇꯧꯗ ꯌꯥꯗꯕ ꯊꯕꯛ ꯃꯌꯥꯝꯁꯤꯅ ꯑꯃꯨꯛꯇꯣꯏꯕ ꯄꯣꯊꯥꯕꯒ ꯁꯪꯗ꯭ꯔꯦꯗꯨꯅꯤ ꯊꯥꯗꯣꯏ ꯌꯨꯝꯗ ꯂꯩꯔꯤꯉꯩ ꯅꯨꯡꯉꯥꯏꯕ ꯄꯜꯂꯛꯄꯗꯨꯗ ꯈꯔ ꯄꯣꯡꯂꯞꯅ ꯈꯨꯝꯂꯛꯏ ꯑꯁ ꯏꯆꯦ ꯌꯨꯝꯗ ꯂꯩꯔꯤꯉꯩꯗꯗꯤ ꯑꯩꯅ ꯅꯨꯡꯉꯥꯏꯕꯁꯤꯗꯤ ꯀꯩꯅꯣꯅꯦ ꯊꯕꯛ ꯃꯅꯥꯝꯇ ꯁꯨꯔꯛꯄ ꯅꯠꯇꯦ ꯆꯥꯛ ꯐꯥꯎꯕ ꯏꯃꯥꯒ ꯄꯥꯕꯒꯅ ꯍꯦꯛ ꯍꯦꯛ ꯏꯟꯕꯤꯌꯦ ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯅꯅꯥꯎ ꯅꯨꯄꯥꯗ ꯍꯦꯛ ꯂꯨꯍꯣꯡꯂꯛꯄ ꯅꯨꯃꯤꯠꯇꯨꯗꯒꯤꯗꯤ ꯃꯗꯨꯒꯤ ꯅꯨꯡꯉꯥꯏꯕ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯂꯣꯏꯈ꯭ꯔꯦꯗ ꯏꯆꯦ ꯃꯅꯥꯎꯅꯨꯄꯤꯅ ꯉꯥꯡꯂꯤ ꯋꯥꯗꯨ ꯃꯆꯦ ꯂꯦꯝꯕꯤꯗꯤ ꯑꯗꯨꯃꯛ ꯅꯣꯛꯇꯨꯅ ꯇꯥꯔꯤ ꯑꯉꯥꯡ ꯑꯣꯏꯕꯒꯤ ꯀꯔꯤꯁꯨ ꯈꯟꯗꯅ ꯑꯇꯧꯕꯁꯤꯡꯗꯨ ꯄꯪꯍꯥꯏꯗ ꯍꯥꯏꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯟꯗꯣꯛꯆꯩ ꯑꯗꯨꯅꯤ ꯃꯧ ꯑꯣꯏꯔꯛꯄ ꯍꯥꯏꯁꯦ ꯈꯦꯟꯅꯕ ꯃꯌꯥꯝ ꯑꯃꯅꯤ ꯑꯍꯣꯡꯕꯒꯤ ꯑꯍꯣꯡꯕ ꯉꯥꯛꯇ ꯊꯝꯕꯥꯜꯅ ꯅꯈꯣꯏ ꯑꯅꯤꯕꯨ ꯋꯥꯔꯤ ꯇꯧꯗꯨ ꯂꯩꯔꯕ꯭ꯔꯣ ꯏꯃꯥꯗꯤ ꯆꯥꯛ ꯂꯥꯝꯃꯤꯅꯦ ꯆꯥꯛ ꯇꯣꯛꯂꯒ ꯇꯧꯔꯣꯗꯅ ꯅꯈꯣꯏ ꯅꯆꯤꯟ ꯅꯅꯥꯎꯒꯤ ꯋꯥꯔꯤꯗꯣ ꯂꯦꯝꯕꯤꯅ ꯍꯣꯏ ꯍꯣꯏ ꯂꯣꯏꯁꯤꯜꯂꯒꯦ ꯏꯃꯥ ꯍꯛꯆꯥꯡꯒ ꯁꯦꯡꯗꯣꯛꯅꯕ ꯇꯧꯕꯤꯔꯨꯔꯣ ꯊꯥꯗꯣꯏꯅ ꯅꯨꯡꯁꯤꯗꯕꯅ ꯍꯅꯨꯕꯤꯅꯤꯅ ꯂꯥꯝꯃꯤꯒ ꯆꯥꯒꯦꯒ ꯉꯥꯡꯗꯨꯗ ꯑꯗꯨꯝ ꯇꯧ ꯂꯩꯔꯦꯕ ꯍꯥ ꯀꯩꯗꯧꯋꯦ ꯍꯥꯏꯕꯅꯣꯅꯦ ꯃꯧ ꯑꯇꯣꯝꯕꯤ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯀꯩꯁꯨ ꯍꯥꯏꯗꯦꯗ ꯏꯃꯥ ꯁꯣꯝꯗ ꯏꯕꯣꯇꯣꯟ ꯑꯃꯗꯤ ꯏꯕꯣꯆꯧ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯁꯨ ꯊꯕꯛ ꯃꯐꯝꯗ ꯋꯥꯔꯤ ꯁꯥꯔꯤ ꯏꯕꯣꯇꯣꯟ ꯏꯃꯥꯅ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅꯤꯁꯨ ꯌꯨꯝ ꯄꯥꯜꯂꯕꯅꯤꯅ ꯏꯆꯟ ꯈꯛꯇ ꯉꯥꯏꯔꯦ ꯑꯗꯨꯅ ꯃꯥꯁꯨ ꯈꯔ ꯂꯩꯔꯕꯗꯤ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯅꯕ ꯇꯧꯕ ꯌꯥꯔꯛꯂꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤꯅ ꯃꯥꯒꯤ ꯑꯑꯣꯡ ꯑꯑꯣꯟ ꯈꯔ ꯇꯝꯅꯅꯕ ꯇꯦꯛ ꯇꯦꯛ ꯂꯥꯡꯁꯤꯟꯕ ꯍꯧꯕꯗꯤ ꯌꯥꯔꯕꯅꯤ ꯍꯣꯏ ꯇꯥꯆꯧ ꯏꯆꯟ ꯃꯊꯟꯇꯅꯤ ꯃꯕꯨꯡ ꯑꯩꯈꯣꯏ ꯑꯅꯤ ꯑꯃꯁꯨ ꯏꯆꯥꯎ ꯆꯥꯎ ꯂꯩꯔꯤ ꯑꯗꯨꯅ ꯃꯥꯒꯤꯁꯨ ꯀꯩꯁꯨ ꯋꯥꯠꯍꯜꯂꯣꯏꯁꯤꯀꯣ ꯃꯔꯥꯏꯕꯛ ꯊꯤꯖꯔꯕ ꯏꯆꯜꯅꯤ ꯑꯄꯣꯛꯄ ꯏꯄꯥꯒꯤ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕꯗꯣ ꯈꯪꯖꯔꯛꯇ꯭ꯔꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤꯅ ꯃꯥꯕꯨ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯟꯕ ꯌꯥꯗꯦꯀꯣ ꯅꯪꯒ ꯑꯩꯒꯅꯁꯨ ꯑꯗꯒꯤ ꯃꯅꯝꯁꯤꯡꯗꯁꯨ ꯑꯉꯥꯡꯒ ꯃꯥꯟꯅꯗꯅꯕ ꯑꯗꯨꯝ ꯇꯣꯏꯅ ꯇꯣꯏꯅ ꯋꯥꯔꯤ ꯁꯥꯒꯗꯕꯅꯤꯀꯣ ꯇꯥꯆꯧ ꯅꯅꯥꯎ ꯅꯨꯄꯤꯁꯤ ꯋꯥꯔꯤ ꯁꯥꯕ ꯏꯌꯥ ꯌꯥꯗ꯭ꯔꯤ ꯃꯗꯨ ꯅꯪꯅ ꯉꯝꯅꯕ ꯌꯥꯅꯕ ꯍꯣꯠꯅꯒꯗꯕꯅꯤꯅꯦ ꯅꯨꯄꯤ ꯍꯥꯏꯁꯤꯗꯤ ꯅꯨꯄꯤꯅꯤꯗꯣ ꯃꯈꯣꯏꯅ ꯍꯥꯏꯕꯗ ꯏꯟꯕ ꯂꯧꯕꯁꯦ ꯑꯐꯕ ꯀꯌꯥ ꯑꯃꯁꯨ ꯂꯩ ꯐꯠꯇꯕꯁꯨ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯨꯅ ꯃꯈꯣꯏꯅ ꯍꯥꯏꯕꯁꯨ ꯇꯥꯗꯕꯗꯤ ꯌꯥꯗꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯃꯈꯣꯏ ꯅꯨꯡꯁꯤꯔꯒ ꯃꯃꯥ ꯃꯄꯥ ꯊꯥꯗꯣꯛꯂꯝꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯇꯥꯔꯕꯁꯨ ꯂꯣꯏꯅ ꯂꯧꯕ ꯌꯥꯗꯦ ꯐꯕ ꯐꯠꯇꯕ ꯅꯤꯡꯊꯤꯅ ꯈꯜꯂ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯂꯧꯒꯗꯕꯅꯤ ꯌꯥꯝꯅ ꯆꯨꯝꯕ ꯃꯐꯝꯅꯤ ꯇꯥꯆꯧ ꯁꯣꯝꯅ ꯌꯨꯝꯗꯅꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯃꯃꯥ ꯊꯝꯕꯥꯜꯅ ꯏꯪꯈꯣꯜꯗ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯊꯥꯔꯤ ꯃꯃꯧ ꯅꯨꯄꯤ ꯂꯦꯝꯕꯤꯅ ꯏꯁꯤꯡ ꯆꯥꯏꯔꯤ ꯃꯧ ꯑꯇꯣꯝꯕꯤꯗꯨꯁꯨ ꯏꯃꯥꯅ ꯉꯁꯥꯏꯅ ꯊꯣꯛꯂꯛꯑꯣ ꯍꯥꯏꯅꯗꯤ ꯍꯥꯏꯔꯝꯂꯕꯅꯤ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦꯅꯦ ꯁꯨꯛꯊꯣꯛ ꯊꯣꯛꯂꯛꯇ꯭ꯔꯤ ꯏꯃꯥ ꯈꯨꯠ ꯊꯥꯗꯣꯛꯄ ꯌꯥꯗꯕ ꯊꯕꯛꯀ ꯇꯧꯕꯒꯤ ꯑꯣꯏꯔꯝꯒꯅꯤꯗ ꯑꯩꯅ ꯁꯨꯝ ꯆꯥꯏꯔꯁꯨ ꯆꯥꯏꯔꯒꯦ ꯑꯗꯨꯒꯤꯗꯤ ꯏꯃꯥ ꯏꯊꯟꯇꯅ ꯂꯣꯏꯅ ꯆꯥꯏꯔꯕꯁꯨ ꯌꯥꯏꯅꯦ ꯉꯥꯏꯍꯥꯛ ꯄꯨꯟꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯗꯨ ꯂꯩꯃꯤꯟꯅꯕꯗꯣ ꯏꯃꯥꯅ ꯄꯥꯝꯕꯒꯤ ꯅꯈꯣꯏꯕꯨ ꯀꯧꯕꯅꯤ ꯏꯃꯥ ꯑꯗꯨꯗꯤ ꯑꯩ ꯏꯅꯧꯕ ꯀꯧꯖꯔꯧꯔꯥ ꯏꯃꯥ ꯀꯧꯒꯦ ꯃꯧ ꯃꯧ ꯑꯇꯣꯝꯕꯤ ꯅꯪꯕꯨ ꯊꯕꯛ ꯑꯆꯤꯟꯕꯒ ꯂꯩꯇ꯭ꯔꯕꯗꯤ ꯏꯃꯥꯒꯤ ꯅꯥꯛꯇ ꯑꯃꯨꯛꯇ ꯂꯥꯛꯎꯅꯦ ꯈꯔ ꯄꯣꯠꯅꯤ ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯤꯃꯅꯦ ꯃꯤꯅ ꯇꯜꯂꯦ ꯑꯃꯨꯛ ꯀꯧꯗ ꯂꯥꯛꯇ꯭ꯔꯦ ꯈꯪꯉꯗꯤ ꯀꯣꯛꯇꯣꯛꯑꯣꯏꯕ ꯑꯗꯨꯝ ꯆꯀꯠ ꯀꯧꯔꯒ ꯂꯩꯗꯣꯏꯕ ꯀꯩꯅꯣ ꯈꯪꯗꯦꯕ ꯊꯝꯕꯥꯜꯗꯣ ꯃꯃꯧꯅ ꯀꯔꯤꯁꯨ ꯈꯨꯝꯂꯛꯇꯕꯗꯨꯗ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯀꯧꯔꯛꯂꯝꯃꯤ ꯀꯩꯗꯧꯔꯒꯦꯅꯦ ꯅꯪꯕꯣ ꯏꯃꯥꯅ ꯀꯧꯔꯤꯕꯁꯤꯕꯨ ꯇꯥꯗꯕ꯭ꯔꯣ ꯄꯦꯜꯂꯦ ꯍꯥꯏꯁꯤꯅꯤ ꯃꯁꯤꯒꯤ ꯌꯨꯝꯁꯤꯗ ꯍꯦꯛ ꯂꯩꯕꯗꯒꯤ ꯉꯥꯛꯇ ꯄꯣꯊꯥꯕꯁꯦ ꯐꯪꯗ꯭ꯔꯕꯅꯤ ꯍꯧꯖꯤꯛꯁꯨꯅꯤ ꯑꯗꯨꯝ ꯇꯧꯔꯤꯕꯁꯤꯅꯤ ꯇꯥꯔꯦ ꯏꯃꯥ ꯊꯣꯛꯂꯛꯑꯒꯦ ꯀꯩꯗꯧꯔꯒꯦꯅꯦ ꯏꯃꯧꯕꯣ ꯏꯃꯥꯅ ꯉꯁꯥꯏ ꯃꯈꯩ ꯀꯧꯔꯤꯕꯗꯨꯕꯨ ꯇꯥꯗꯕ ꯃꯈꯩ ꯀꯔꯤ ꯇꯧꯔꯤꯕꯅꯣ ꯀꯩꯁꯨ ꯇꯧꯗꯦ ꯏꯃꯥ
ꯑꯩ ꯉꯥꯏꯍꯥꯛ ꯇꯨꯝꯊꯔꯨꯕ ꯃꯥꯜꯂꯦ ꯑꯗꯨꯗ ꯇꯥꯍꯧꯗ꯭ꯔꯦ ꯑꯗꯣ ꯏꯃꯥ ꯀꯩ ꯍꯥꯏꯕꯅꯣ ꯑꯩꯕꯨ ꯀꯧꯕꯕꯣ ꯅꯆꯦꯅ ꯏꯁꯤꯡ ꯆꯥꯏꯔꯤꯕꯁꯦ ꯅꯪꯁꯨ ꯈꯔ ꯑꯝꯇ ꯌꯥꯎꯁꯤꯜꯂꯣ ꯍꯥꯏꯒꯦ ꯍꯥꯏꯗꯅ ꯀꯧꯔꯤꯕꯅꯤꯅꯦ ꯏꯃꯥ ꯑꯩꯗꯤ ꯍꯩꯒꯗꯕ ꯃꯥꯟꯗꯦ ꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯌꯨꯝꯗ ꯂꯩꯔꯤꯉꯩꯗ ꯑꯃꯨꯛ ꯐꯥꯎꯕ ꯇꯧꯖꯔꯛꯇꯤꯌꯦ ꯏꯃꯧꯁꯤꯗꯤ ꯍꯩꯇꯕ ꯈꯪꯗꯕ ꯈꯨꯗꯤꯡ ꯅꯆꯦꯗꯅꯤ ꯈꯪꯗꯦ ꯏꯃꯥꯗꯅꯤ ꯈꯪꯗꯦ ꯍꯦꯛꯇ ꯇꯥꯛꯍꯟꯒꯗꯕꯅꯤ ꯌꯦꯡꯉꯣꯏ ꯅꯆꯦꯅ ꯇꯧꯔꯤꯕꯁꯦ ꯑꯁꯤ ꯌꯦꯡꯉꯨ ꯑꯗꯨꯒ ꯅꯪꯁꯨ ꯃꯥꯅ ꯇꯧꯔꯤꯕ ꯁꯤꯒꯨꯝ ꯇꯧꯀꯣ ꯊꯥꯗꯣꯏ ꯇꯟꯅ ꯇꯟꯅ ꯃꯆꯦꯅ ꯏꯁꯤꯡ ꯆꯥꯔꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯏꯁꯤꯡ ꯆꯥꯏꯕꯗꯨ ꯌꯥꯎꯔꯝꯃꯤ ꯊꯝꯕꯥꯜ ꯑꯃꯨꯛꯀꯁꯨ ꯃꯈꯥ ꯇꯥꯔꯛꯏ ꯊꯕꯛ ꯍꯥꯏꯕꯁꯤꯗꯤꯅꯦ ꯂꯣꯏꯅ ꯍꯩꯖꯤꯟꯒꯗꯕꯅꯤ ꯍꯌꯦꯡ ꯅꯈꯣꯏꯅ ꯑꯍꯜ ꯑꯣꯏꯔꯛꯂꯕ ꯃꯇꯝꯗ ꯅꯈꯣꯏꯒꯤ ꯅꯆꯥ ꯅꯃꯧꯗꯣ ꯅꯈꯣꯏꯅꯃꯨꯛ ꯇꯥꯛꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯍꯩꯅꯕ ꯇꯧꯒꯗꯕꯅꯤꯀꯣ ꯂꯦꯝꯕꯤꯅ ꯏꯃꯥ ꯉꯔꯥꯡꯗꯤ ꯑꯩꯅ ꯃꯅꯤꯡꯗ ꯐꯤ ꯁꯨꯔꯤꯉꯩꯗ ꯏꯃꯥꯕꯣꯛ ꯂꯩꯃꯗꯣ ꯂꯥꯛꯑꯝꯃꯤ ꯏꯃꯥꯕꯨ ꯍꯪꯂꯝꯕꯅꯤ ꯑꯩꯗꯤ ꯏꯃꯥꯗ ꯇꯝꯒꯦ ꯈꯜꯂꯒ ꯑꯗꯨꯝ ꯀꯥꯎꯔꯕ ꯀꯔꯤ ꯍꯥꯏꯔꯝꯂꯤꯕꯅꯣꯅꯦ ꯅꯍꯥꯟ ꯏꯃꯥꯗ ꯑꯩꯈꯣꯏ ꯇꯣꯝꯕꯤꯒꯤ ꯋꯥ ꯈꯔ ꯍꯧꯗꯣꯛꯀꯦ ꯍꯥꯏꯌꯦ ꯃꯗꯨꯒꯤ ꯍꯪꯒꯦꯅ ꯇꯧꯕꯅꯤ ꯍꯥꯏꯌꯦ ꯏꯍꯦ ꯃꯗꯨꯁꯨ ꯑꯃꯨꯛꯇ ꯍꯥꯏꯗꯣꯛꯈꯤꯒꯗꯕꯅꯤꯅꯦ ꯑꯩꯁꯨ ꯄꯨꯡꯀꯥꯎ ꯍꯦꯛ ꯀꯥꯎꯔꯨꯔꯦ ꯅꯍꯥꯟ ꯅꯣꯡꯃ ꯇꯣꯝꯕꯤꯗꯣ ꯃꯈꯣꯏꯒꯤ ꯃꯆꯦꯒꯤ ꯃꯆꯥ ꯑꯃꯗ ꯄꯤꯁꯤ ꯍꯥꯏꯗꯅ ꯍꯥꯏꯔꯝꯕꯅꯤꯅꯦ ꯇꯣꯝꯕꯤꯅꯁꯨ ꯌꯥꯗꯦꯗ ꯃꯥꯒꯤ ꯈꯪꯅꯖꯕ ꯂꯩ ꯍꯥꯏꯅ ꯈꯨꯝꯂꯛꯄꯅꯤ ꯏꯃꯥ ꯅꯃꯧꯒꯤ ꯋꯥꯗꯤꯅꯦ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯃꯤꯟꯅꯒꯗꯕ ꯅꯨꯄꯥꯗꯤ ꯃꯁꯥꯒꯤ ꯑꯄꯥꯝꯕ ꯈꯜꯍꯟꯕ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯐꯕ ꯂꯩꯇ꯭ꯔꯕꯅꯤ ꯅꯠꯇ꯭ꯔꯅꯦ ꯏꯅꯥꯎ ꯀꯥꯏꯗꯩꯅꯣꯗ ꯏꯆꯦ ꯑꯩꯗꯤ ꯍꯧꯖꯤꯛꯇꯗ ꯅꯤꯡꯉꯝꯗꯕꯅ ꯄꯤꯛ ꯊꯜꯂꯛꯑꯕꯅꯤ ꯁꯤꯜ ꯄꯥꯏꯕ ꯄꯥꯕꯒꯤ ꯃꯔꯨꯞ ꯃꯌꯥꯝ ꯑꯃꯅꯅꯦ ꯑꯩꯁꯦ ꯃꯃꯧ ꯑꯣꯏꯒꯦ ꯍꯥꯏꯗꯨꯅ ꯇꯠꯇꯅ ꯍꯥꯏꯕꯗ ꯑꯩꯅ ꯑꯩꯒꯤ ꯅꯨꯡꯁꯤꯅꯕ ꯂꯩ ꯍꯥꯏꯅ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯅꯨꯡꯁꯤꯕꯒꯤ ꯃꯅꯥꯛꯇ ꯂꯩꯔꯒ ꯅꯨꯡꯁꯨ ꯀꯩꯝ ꯅꯨꯡꯉꯥꯏꯇꯦ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯊꯕꯛ ꯁꯨꯕ ꯆꯠꯂꯅꯤ ꯍꯜꯂꯛꯂꯒ ꯆꯥꯛ ꯆꯥꯔꯒ ꯑꯃꯨꯛ ꯇꯨꯝꯈ꯭ꯔꯅꯤ ꯑꯩ ꯌꯥꯝ ꯇꯜꯂꯤꯗ ꯀꯩꯅꯣ ꯏꯅꯥꯎ ꯅꯪꯅ ꯉꯥꯡꯂꯤꯕꯗꯨꯕꯣ ꯅꯨꯡꯁꯤꯕ ꯏꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯂꯩꯕꯕꯨ ꯑꯗꯨꯝꯅ ꯍꯥꯏꯕ ꯍꯧꯅꯕ꯭ꯔꯣ ꯑꯩꯗꯤ ꯃꯃꯥ ꯃꯄꯥꯒꯤ ꯃꯔꯜꯗꯒꯤ ꯅꯨꯡꯉꯥꯏꯕ ꯅꯨꯄꯥ ꯑꯃꯗ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯃꯁꯥꯅ ꯍꯣꯠꯅꯕ ꯀꯟꯕ ꯁꯨꯕ ꯅꯣꯝꯕ ꯀꯟꯖꯕ ꯃꯁꯥꯒꯤ ꯍꯨꯃꯥꯡ ꯃꯃꯜꯅ ꯆꯥꯖꯕ ꯅꯨꯄꯥꯗꯣ ꯑꯗꯨꯅ ꯍꯦꯟꯅ ꯄꯥꯝꯖꯩ ꯊꯝꯕꯥꯜꯗꯨ ꯃꯃꯧ ꯅꯨꯄꯤꯒꯤ ꯋꯥꯗꯨꯗ ꯈꯖꯤꯛꯇꯪꯗꯤ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯏ ꯃꯆꯥꯅꯨꯄꯥ ꯏꯕꯣꯇꯣꯟꯒꯤꯗꯃꯛ ꯈꯜꯂꯒ ꯑꯗꯨꯕꯨ ꯁꯨꯝ ꯀꯔꯤꯁꯨ ꯈꯟꯗꯅ ꯍꯥꯏꯖꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯑꯃꯨꯛꯁꯨ ꯈꯟꯗꯣꯛꯇꯨꯅ ꯇꯨꯃꯤꯟꯅ ꯂꯩ ꯊꯧꯕ ꯃꯄꯥꯒ ꯂꯧꯕꯨꯛꯇ ꯂꯧꯔꯤ ꯌꯥꯜꯂꯤ ꯃꯃꯥ ꯂꯂꯤꯇꯥꯅ ꯃꯄꯨꯔꯣꯏꯕ ꯆꯥꯎꯕ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯊꯧꯕꯅ ꯆꯥꯅꯕ ꯆꯥꯛ ꯊꯤꯟꯕ ꯂꯥꯛꯏ ꯑꯁ ꯁꯤꯔꯦꯗ ꯋꯥꯕꯅ ꯑꯃꯨꯛꯇꯣꯏꯕ ꯍꯅꯨꯊꯪꯗ ꯃꯈꯣꯏ ꯃꯄꯥ ꯃꯆꯥꯒꯤ ꯁꯦꯕꯥ ꯀꯣꯏ ꯆꯦꯟ ꯆꯦꯟꯕꯁꯤꯗꯤ ꯄꯦꯜꯂꯤ ꯍꯥꯏꯔꯤꯕꯁꯤꯅꯤ ꯏꯆꯥ ꯅꯨꯄꯤꯅꯤꯅ ꯑꯃ ꯂꯩꯔꯤꯕꯗꯨꯅ ꯃꯃꯤꯠ ꯍꯦꯛ ꯄꯥꯡꯕ ꯍꯩꯔꯛꯄꯒ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯕꯅꯤꯅ ꯊꯕꯛ ꯃꯅꯥ ꯑꯝꯇ ꯀꯥꯟꯅꯗ꯭ꯔꯦꯗꯅꯁꯦ ꯃꯤꯒꯤꯗꯃꯛ ꯄꯣꯛꯄꯤꯕꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩꯌꯦꯕ ꯀꯩꯅꯣ ꯑꯩꯈꯣꯏ ꯃꯥꯁꯤꯅ ꯃꯇꯣꯝꯇ ꯉꯥꯡꯗꯨ ꯂꯥꯛꯏꯁꯤꯗ ꯕꯥꯕꯥ ꯑꯝꯇ ꯌꯦꯡꯉꯣꯕ ꯑꯩꯈꯣꯏ ꯃꯥꯁꯦ ꯉꯥꯎꯔꯕ ꯀꯩꯅꯣ ꯈꯪꯗꯦ ꯉꯥꯎꯔꯕ ꯀꯩꯅꯣꯝ ꯇꯧꯔꯤꯕ ꯃꯇꯣꯝꯇ ꯉꯥꯡꯗꯨ ꯂꯥꯛꯏꯁꯦ ꯕꯥꯕꯥ ꯑꯝꯇ ꯌꯦꯡꯉꯣꯃꯤ ꯏꯁꯧ ꯂꯥꯡꯂꯤꯕ ꯑꯣꯏꯔꯝꯅꯤ ꯍꯥꯟꯅꯗꯤ ꯑꯁꯨꯝꯅ ꯇꯧꯔꯝꯗꯕꯅꯤ ꯑꯗꯨꯕꯨ ꯈꯔ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯗꯒꯤꯗꯤ ꯌꯥꯗ꯭ꯔꯦꯍꯦ ꯂꯂꯤꯇꯥꯁꯨ ꯉꯥꯡꯗꯨ ꯂꯥꯛꯄꯅ ꯃꯥꯒꯤ ꯅꯨꯄꯥꯒ ꯃꯆꯥꯅꯨꯄꯥꯒꯅ ꯂꯧꯔꯤ ꯌꯥꯜꯂꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯌꯧꯁꯤꯜꯂꯛꯂꯝꯃꯤ ꯃꯄꯥ ꯇꯥꯔꯕꯣ ꯅꯈꯣꯏ ꯅꯄꯥꯅ ꯆꯥꯛꯁꯦ ꯆꯥꯊꯣꯛꯅꯕ ꯇꯧꯕꯤꯔꯣ ꯍꯣꯏ ꯍꯣꯏ ꯂꯥꯛꯑꯒꯦ ꯏꯃꯥ ꯀꯩ ꯏꯟꯁꯥꯡ ꯑꯩ ꯆꯥꯛꯀ ꯂꯥꯞꯅ ꯂꯣꯏꯔꯕꯅꯤ ꯂꯐꯨ ꯊꯔꯣ ꯏꯔꯣꯟꯕꯅꯦ ꯂꯥꯛꯑꯣ ꯆꯥꯊꯣꯛꯎ ꯂꯥꯛꯑꯣ ꯏꯃꯥꯗꯤꯅꯦ ꯑꯉꯥꯡꯅꯤꯅ ꯅꯈꯣꯏꯅ ꯆꯥꯕ ꯂꯣꯏꯔꯒ ꯌꯨꯝꯗ ꯀꯥꯔꯒ ꯊꯕꯛ ꯃꯌꯥꯝ ꯑꯃꯁꯨ ꯉꯥꯏꯗꯨꯅ ꯂꯩꯍꯧꯔꯤ ꯏꯃꯥ ꯍꯧꯖꯤꯛꯇꯤ ꯂꯧ ꯃꯇꯝꯅꯤꯅ ꯊꯕꯛꯁꯨ ꯆꯤꯜꯂꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯆꯧꯗꯣ ꯊꯕꯛ ꯂꯩꯇ꯭ꯔꯗꯤ ꯅꯣꯡꯃ ꯅꯤꯅꯤ ꯌꯨꯝꯗ ꯂꯩꯔꯨ ꯂꯥꯎ ꯍꯥꯏꯗꯅ ꯀꯧꯕ ꯌꯥꯗ꯭ꯔꯣ ꯑꯗꯨ ꯍꯥꯏꯕ ꯌꯥꯕ ꯋꯥ ꯅꯠꯇꯦꯗ ꯍꯥꯟꯅ ꯑꯩꯈꯣꯏꯒꯤ ꯑꯣꯏꯔꯝꯂꯕꯁꯨ ꯍꯧꯖꯤꯛꯇꯤ ꯃꯤꯒꯤ ꯑꯣꯏꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯉꯥꯛꯇ ꯂꯩꯇ ꯂꯥꯛꯑꯣ ꯍꯥꯏꯅꯕꯗꯣ ꯌꯥꯕ ꯅꯠꯇꯦ ꯃꯤꯒꯤ ꯏꯃꯨꯡ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯀꯔꯤꯅꯣꯃ ꯍꯦꯛꯇ ꯈꯟꯈꯤꯗꯣꯏꯅꯤ ꯈꯪꯗ꯭ꯔꯦꯗ ꯑꯗꯨ ꯌꯧꯁꯤꯜꯂꯛꯑꯗꯤ ꯑꯩꯁꯨ ꯍꯟꯗꯛ ꯂꯧ ꯂꯣꯏꯁꯤꯜꯂꯛꯄꯗꯗꯤ ꯏꯕꯨꯡꯉꯣ ꯅꯪ ꯅꯨꯄꯤ ꯊꯤꯍꯧꯔꯁꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯏꯃꯥꯅ ꯉꯥꯡꯈꯠꯂꯛꯏꯁꯤꯅ ꯀꯥꯏꯗ ꯅꯨꯄꯤꯅꯣꯍꯦ ꯅꯨꯄꯤꯒ ꯊꯤꯒꯗꯧꯕ ꯑꯩꯗꯤ ꯋꯥꯠꯂꯤ ꯋꯥꯠꯄꯒ ꯌꯥꯔꯔꯣꯏ ꯏꯃꯥ ꯁꯤꯒꯗꯧꯔꯦ ꯋꯥꯔꯦ ꯏꯃꯨꯡꯒꯤꯕꯨ ꯍꯣꯠꯅꯒꯗ꯭ꯔꯥ ꯅꯈꯣꯏ ꯅꯄꯥ ꯅꯆꯥꯒꯤꯕꯨ ꯍꯣꯠꯅꯒꯗ꯭ꯔꯥ ꯍꯅꯨꯊꯪꯁꯤꯗ ꯑꯩ ꯑꯃꯨꯛ ꯇꯣꯏꯕ ꯏꯃꯥꯕꯨ ꯀꯥꯏꯗ ꯍꯟꯅꯨꯔꯤꯕ ꯌꯥꯝ ꯅꯍꯥ ꯑꯣꯏꯔꯤꯅ ꯅꯠꯇ꯭ꯔꯅꯦ ꯄꯥꯕ ꯈꯪꯗꯦ ꯑꯩꯗꯤ ꯊꯨꯅ ꯊꯤꯅꯕ ꯇꯧꯁꯤꯀꯣ ꯅꯪꯅ ꯈꯪꯅꯖꯕ ꯂꯩꯔꯒꯅ ꯄꯨꯁꯤꯜꯂꯛꯎ ꯂꯩꯇ꯭ꯔꯒꯅ ꯏꯃꯥꯅꯅꯦ ꯏꯆꯥꯒꯤ ꯑꯃ ꯁꯣꯏꯗꯅ ꯊꯤꯕꯤꯔꯅꯤ ꯊꯤꯕꯤꯅꯨ ꯑꯩꯒꯤ ꯅꯨꯄꯤꯕꯨ ꯏꯃꯥꯅ ꯀꯃꯥꯏꯅ ꯊꯤꯕꯤꯗꯣꯏꯅꯣ ꯏꯁꯥꯅ ꯑꯗꯨꯝ ꯊꯤꯖꯒꯦꯕ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯁꯠ ꯊꯤꯅꯕ ꯇꯧꯁꯤꯀꯣ ꯏꯁꯨꯒꯗꯣ ꯎꯕ ꯐꯪꯗꯅ ꯁꯤꯈ꯭ꯔꯗ꯭ꯔꯥ ꯍꯥꯏꯅꯅꯦ ꯑꯃꯨꯛ ꯈꯜꯂꯛꯄ ꯃꯇꯝꯒꯁꯨ ꯌꯥꯎꯔꯕꯅꯤ
ꯃꯃꯥ ꯅꯪꯒꯤ ꯋꯥꯔꯤꯁꯤ ꯑꯣꯟꯊꯣꯛꯅꯁꯨ ꯃꯇꯥꯡ ꯆꯥꯈꯤꯗ꯭ꯔꯦꯗ ꯂꯧꯕꯨꯛꯁꯤꯗ ꯅꯠꯇ꯭ꯔꯕꯗꯤ ꯋꯥꯔꯤ ꯁꯥꯐꯝꯁꯤꯕꯨ ꯂꯩꯇ꯭ꯔꯕ꯭ꯔꯣ ꯂꯧꯕꯨꯛꯁꯤꯗ ꯉꯥꯏꯍꯥꯛ ꯐꯝꯃꯤꯟꯅꯕ ꯀꯥꯟꯁꯤꯗ ꯁꯥꯗ꯭ꯔꯕꯗꯤ ꯀꯥꯏꯗ ꯁꯥꯗꯧꯔꯤꯒꯦ ꯑꯇꯣꯞꯄ ꯃꯇꯝꯁꯤꯡꯗꯗꯤ ꯃꯁꯥ ꯃꯁꯥꯒꯤ ꯊꯕꯛ ꯂꯣꯏꯅ ꯆꯠꯅꯕꯅꯤꯅ ꯑꯃꯠꯇꯁꯨ ꯁꯪꯕ ꯅꯠꯇꯦ ꯅꯣꯡꯃ ꯅꯤꯅꯤꯒꯤ ꯃꯇꯨꯡꯅꯤ ꯊꯧꯕ ꯑꯃꯗꯤ ꯏꯆꯟꯇꯣꯝꯕꯤ ꯃꯈꯣꯏ ꯑꯅꯤ ꯄꯥꯠ ꯃꯄꯥꯟ ꯑꯃꯗ ꯎꯅꯗꯨꯅ ꯐꯝꯂꯤ ꯇꯣꯝꯕꯤ ꯑꯩꯈꯣꯏꯅꯤꯁꯦ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯊꯕꯛ ꯆꯤꯟꯕꯅꯤ ꯑꯩꯅ ꯃꯔꯣꯜ ꯑꯃ ꯁꯪꯗꯕꯅꯤ ꯀꯨꯏꯔꯝꯕꯅꯤꯅ ꯎꯅꯗꯕ ꯇꯥ ꯊꯧꯕ ꯑꯁꯨꯝꯅ ꯇꯥꯡꯅ ꯇꯥꯡꯅ ꯎꯅꯕꯁꯤꯅꯤ ꯍꯦꯟꯅ ꯃꯒꯨꯟ ꯂꯩꯇ꯭ꯔꯣ ꯑꯩꯗꯤ ꯇꯣꯏꯅ ꯑꯗꯨꯝ ꯎꯅꯤꯡꯉꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯎꯅꯤꯡꯉꯤ ꯑꯗꯨꯅ ꯅꯪꯁꯦ ꯏꯅꯥꯛꯇ ꯊꯝꯅꯤꯡꯉꯤ ꯑꯗꯨꯒꯅꯦ ꯑꯩꯈꯣꯏ ꯏꯃꯥꯅꯁꯨ ꯅꯨꯄꯤ ꯄꯨꯁꯤꯜꯂꯣꯅ ꯇꯛꯄꯗ ꯑꯩ ꯆꯥꯛ ꯑꯝꯇ ꯆꯥꯐꯝ ꯈꯪꯗ꯭ꯔꯕꯅꯤ ꯇꯥ ꯊꯧꯕ ꯃꯇꯝ ꯈꯖꯤꯛꯇꯪꯗꯤ ꯂꯩꯈꯤꯁꯤ ꯑꯩꯁꯨ ꯁꯦꯜ ꯈꯔ ꯇꯥꯜꯂꯛꯈꯤꯒꯦꯕ ꯇꯥꯜꯂꯨꯔꯅꯨ ꯌꯥꯔꯦ ꯑꯩꯅ ꯇꯥꯜꯂꯤ ꯃꯌꯥꯝꯁꯦ ꯅꯪꯒꯤ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯅꯪꯒꯤ ꯅꯊꯧ ꯍꯥꯏꯕꯕꯨ ꯅꯪꯒꯤ ꯅꯥꯛꯇ ꯂꯦꯡꯅ ꯂꯩꯕꯁꯦ ꯃꯁꯤ ꯈꯛꯇꯅꯤ ꯑꯗꯨ ꯇꯥ ꯊꯧꯕ ꯅꯪ ꯍꯟꯗꯛꯇꯤ ꯌꯥꯝꯅ ꯀꯪꯁꯤꯟꯕꯒꯨꯝ ꯇꯧꯏ ꯅꯥꯔꯨꯕ ꯅꯁꯥꯗꯣ ꯀꯩꯗꯧꯔꯒꯦꯕ ꯅꯥꯗꯦꯗ ꯍꯟꯗꯛꯇꯤ ꯂꯧꯕꯨꯛꯀꯤ ꯊꯕꯛꯇꯣ ꯈꯔ ꯋꯥꯕ ꯑꯗꯨꯅꯅꯤ ꯑꯗꯨꯒ ꯆꯥꯕ ꯊꯛꯄꯁꯨ ꯃꯇꯝ ꯈꯔ ꯅꯥꯏꯕ ꯉꯝꯗ꯭ꯔꯕ ꯇꯥ ꯊꯧꯕ ꯌꯥꯔꯤꯈꯩ ꯍꯛꯆꯥꯡ ꯅꯥꯗꯅꯕ ꯆꯥꯕ ꯊꯛꯄ ꯃꯇꯝ ꯅꯥꯏꯗꯕ ꯇꯧꯀꯣ ꯊꯕꯛꯇꯁꯨ ꯇꯧꯔꯒ ꯂꯩꯔꯗꯤꯅꯦ ꯍꯛꯆꯥꯡꯗꯣ ꯑꯃꯨꯛ ꯁꯣꯛꯆꯜꯂꯛꯀꯅꯤꯕ ꯑꯩꯗꯤ ꯑꯔꯥꯏꯕꯅꯤꯅꯦ ꯅꯣꯡꯃ ꯅꯤꯅꯤ ꯆꯥꯁꯤꯟꯕꯗ ꯑꯗꯨꯝ ꯐꯔꯛꯀꯅꯤ ꯑꯩꯅ ꯈꯜꯂꯤꯗꯤ ꯅꯪꯒꯤꯅꯤꯅꯦ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥ ꯐꯥꯎꯕ ꯀꯣꯟꯅ ꯑꯗꯨꯝ ꯇꯣꯡꯗꯨ ꯂꯩꯔꯤꯕꯗꯣ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛꯇꯁꯨ ꯈꯔ ꯄꯣꯊꯥꯎ ꯃꯈꯣꯏ ꯑꯅꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯌꯨꯝꯗ ꯍꯟꯅꯔꯛꯂꯝꯃꯤ ꯃꯥꯅ ꯌꯨꯝ ꯌꯧꯔꯛꯄꯗ ꯂꯦꯝꯕꯤꯅ ꯆꯦꯡꯈꯩꯗꯨ ꯂꯩꯔꯝꯃꯤ ꯊꯥꯗꯣꯏꯅ ꯃꯪꯒꯣꯜꯗ ꯃꯈꯣꯡꯗꯨ ꯌꯥꯟꯊꯔꯒ ꯐꯝꯂꯤ ꯏꯅꯝꯃ ꯆꯦꯡꯈꯩꯔꯣ ꯑꯩ ꯐꯧ ꯈꯟꯕ ꯌꯥꯎꯕꯤꯒꯦ ꯌꯥꯔꯅꯤꯗ ꯂꯣꯏꯗꯧꯔꯦ ꯀꯗꯥꯏ ꯆꯠꯂꯨꯕꯅꯣ ꯅꯪꯕꯣ ꯇꯥ ꯊꯧꯕꯗꯣ ꯂꯥꯛꯑꯦꯅ ꯉꯥꯛꯇꯪ ꯊꯣꯛꯂꯣꯅ ꯊꯣꯛꯎꯕꯅꯤ ꯏꯅꯝꯃ ꯊꯥꯗꯣꯏꯅ ꯑꯩꯅ ꯅꯍꯥꯟꯈꯩꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡꯗ ꯌꯥꯝ ꯍꯔꯥꯎꯅ ꯆꯪꯉꯩ ꯈꯜꯂꯤꯁꯤꯗꯤ ꯏꯆꯟꯗꯤ ꯅꯨꯄꯥ ꯎꯅꯔꯨꯕꯒꯤ ꯑꯣꯏꯔꯦ ꯃꯅꯝ ꯑꯇꯣꯝꯕꯤꯒꯤ ꯋꯥꯗꯨꯗ ꯏꯆꯟꯇꯣꯝꯕꯤꯗꯨ ꯏꯀꯥꯏꯔꯞ ꯇꯧꯏ ꯈꯨꯝꯐꯝꯁꯨ ꯈꯪꯗꯦ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯂꯨꯞꯊꯗꯨꯅ ꯂꯩ ꯂꯦꯝꯕꯤꯅ ꯏꯅꯥꯎ ꯅꯪꯁꯨ ꯂꯩꯁꯥꯔꯛꯏ ꯅꯠꯇ꯭ꯔꯣ ꯀꯣꯏꯅꯕ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥꯅ ꯑꯩꯈꯣꯏꯒꯤ ꯏꯅꯥꯛꯇ ꯎꯅꯕ ꯂꯥꯛꯑꯝꯕꯒꯤ ꯅꯨꯡꯉꯥꯏꯕꯗꯣ ꯑꯗꯨꯝꯅ ꯏꯆꯜꯁꯨ ꯂꯩꯁꯥꯕꯤꯅꯤꯅ ꯃꯥꯒ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥꯅ ꯃꯅꯥꯛꯇ ꯂꯥꯛꯄꯒꯤ ꯍꯔꯥꯎꯖꯔꯤꯅꯤ ꯅꯨꯡꯁꯤꯗꯕꯅ ꯃꯤꯆꯪ ꯆꯪꯉꯤꯕ ꯒꯥꯏꯗꯣ ꯑꯣꯏꯔ ꯃꯥꯜꯂꯦ ꯏꯃꯨꯡꯁꯤꯗ ꯑꯩꯅ ꯋꯥ ꯑꯝꯇ ꯉꯥꯡꯕ ꯌꯥꯕ ꯅꯠꯇꯦ ꯃꯤꯆꯪ ꯈꯣꯞꯅꯈꯤꯕꯁꯤꯅ ꯑꯁꯤ ꯈꯟꯗꯨꯅ ꯊꯥꯗꯣꯏꯗꯨ ꯁꯥꯎꯔꯞꯅ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯆꯪꯈꯤꯔꯝꯃꯤ ꯑꯗꯨꯒ ꯍꯤꯞꯇꯨꯅ ꯂꯩꯔꯤꯕ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯍꯥꯏ ꯅꯨꯄꯥ ꯅꯪꯒꯤ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯦ ꯌꯥꯝ ꯍꯩꯅꯗꯦ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯩꯅ ꯋꯥ ꯑꯝꯇ ꯍꯥꯏꯔꯨꯕ ꯌꯥꯕ ꯅꯠꯇꯦ ꯃꯈꯣꯏ ꯃꯁꯦꯜꯅꯦ ꯆꯞ ꯍꯦꯛꯇ ꯃꯥꯟꯅꯈꯤꯅꯤ ꯑꯗꯨꯒ ꯑꯩꯕꯨꯅ ꯐꯠꯇꯕ ꯑꯔꯥꯟꯕꯅꯦ ꯇꯥꯍꯟꯗꯣꯏꯁꯦ ꯅꯨꯄꯤ ꯍꯧꯔꯕ꯭ꯔꯥ ꯅꯪꯒꯤ ꯍꯧꯅꯕꯤꯗꯣ ꯅꯠꯇꯦ ꯅꯪꯒꯤ ꯅꯀꯣꯛꯁꯤꯕꯨ ꯑꯐꯕ ꯑꯃꯠꯇ ꯈꯟꯕ ꯉꯝꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯁꯣꯏꯗꯅꯦ ꯋꯥ ꯌꯥꯝꯅ ꯉꯥꯡꯀꯅꯨꯀꯣ ꯑꯩꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯩꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯉꯥꯏꯔꯤꯒꯦ ꯍꯥ ꯑꯩꯅ ꯉꯥꯡꯕ ꯍꯥꯏꯕꯁꯨ ꯑꯃꯐꯥꯎ ꯇꯥꯕꯤꯗꯕ ꯅꯨꯄꯥꯁꯤꯕꯨ ꯀꯩꯅꯣꯕ ꯁꯨꯃꯥꯏꯅ ꯇꯧꯗꯣꯏ ꯑꯣꯏꯔꯗꯤ ꯀꯩꯗꯧꯕꯩ ꯑꯩ ꯂꯧꯕꯤꯔꯤꯅꯣ ꯅꯪꯅ ꯉꯥꯡꯂꯤ ꯋꯥꯗꯣ ꯇꯥꯕ ꯌꯥ ꯋꯥ ꯑꯣꯏꯗꯕ ꯑꯗꯨꯅꯅꯤ ꯅꯪ ꯂꯥꯛꯇ꯭ꯔꯤꯉꯩꯗꯤ ꯏꯃꯨꯡꯁꯦ ꯅꯣꯡꯃꯇ ꯈꯠꯅꯗꯦ ꯅꯪ ꯂꯥꯛꯑ ꯃꯇꯝꯗꯁꯨ ꯍꯥꯟꯅ ꯂꯩꯔꯝꯂꯤꯕꯗꯨꯗꯒꯤ ꯑꯍꯣꯡꯕ ꯄꯨꯔꯛꯅꯕ ꯁꯤꯜꯂꯛꯀꯅꯨ ꯑꯣ ꯅꯪꯅ ꯍꯥꯏꯁꯤꯅꯗꯤ ꯅꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯑꯩ ꯂꯥꯛꯄꯗꯒꯤ ꯑꯩꯅ ꯈꯠꯅꯅꯕ ꯁꯤꯜꯂꯦ ꯁꯤꯅꯤꯅꯦ ꯑꯩꯅ ꯑꯩꯁꯦ ꯅꯪꯉꯣꯟꯗ ꯑꯗꯨ ꯍꯥꯏꯕ ꯅꯠꯇꯦꯅꯦ ꯈꯪꯉꯤ ꯌꯥꯔꯦ ꯅꯪꯅ ꯈꯪꯗꯕꯒꯤ ꯋꯥꯅꯤ ꯏꯃꯨꯡꯁꯤꯗ ꯑꯩꯒꯤ ꯃꯤꯆꯪ ꯆꯪꯕꯤꯅꯕ ꯑꯩꯒꯤ ꯋꯥ ꯇꯥꯕꯤꯅꯕ ꯀꯅꯥꯝꯇ ꯂꯩꯇꯦ ꯃꯇꯝ ꯄꯨꯝꯕꯗꯅꯦ ꯑꯩꯕꯨ ꯑꯔꯥꯟꯕ ꯇꯥꯍꯟꯕ ꯉꯥꯛꯇꯅꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯏꯆꯟꯇꯣꯝꯕꯤꯅ ꯁꯥꯖꯕ ꯈꯨꯗꯩ ꯈꯔ ꯄꯨꯔꯛꯇꯨꯅ ꯃꯅꯝ ꯑꯍꯜꯒꯤ ꯃꯅꯥꯛꯇ ꯍꯥꯟꯅ ꯆꯪꯂꯛꯏ ꯏꯅꯝꯃ ꯁꯤ ꯈꯨꯗꯩꯅꯤ ꯁꯤꯗꯒꯤ ꯏꯅꯝꯃꯅꯅꯦ ꯍꯌꯦꯡ ꯆꯩꯔꯥꯎꯕꯒꯤ ꯊꯤꯟꯒꯗꯕꯗꯣ ꯈꯜꯍꯧꯔꯣ ꯍꯩꯃꯥ ꯏꯆꯜꯅ ꯅꯍꯥꯟ ꯃꯈꯩ ꯁꯥꯔꯤꯕ ꯈꯨꯗꯩꯁꯤꯗꯤ ꯑꯩꯈꯣꯏꯅ ꯊꯤꯟꯅꯕꯁꯨ ꯌꯥꯎꯔꯕ ꯑꯣꯏꯔꯦ ꯑꯗꯨꯗꯤ ꯏꯅꯝꯃꯅꯅꯦ ꯈꯨꯗꯩ 3 ꯂꯧꯔꯒꯦ ꯏꯕꯨꯡ 2ꯒ ꯏꯄ꯭ꯋꯥ 1ꯒꯤ ꯑꯗꯣ ꯏꯅꯝꯃꯅ ꯈꯨꯗꯩꯁꯤꯡꯁꯤꯒꯤ ꯁꯦꯜ ꯄꯤꯅꯤꯗ ꯀꯩꯒꯤ ꯄꯤꯗꯣꯏꯅꯣ ꯏꯅꯝꯃ ꯑꯩꯅ ꯊꯑꯣꯏꯀꯤ ꯏꯅꯝ ꯍꯣꯏꯒꯤ ꯊꯤꯟꯅꯕꯅꯤꯅ ꯁꯥꯔꯤꯅꯤ ꯅꯪꯅ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯆꯪꯅꯅꯦ ꯃꯇꯝ ꯃꯥꯡꯕ ꯃꯈꯩ ꯁꯥꯖꯕꯗꯣ ꯑꯩꯅ ꯀꯃꯥꯏꯅ ꯄꯤꯔꯣꯏꯗꯣꯏꯅꯣ ꯌꯥꯔꯅꯤ ꯑꯗꯨꯗꯤꯅꯦ ꯏꯅꯝꯃꯒꯤ 3 ꯈꯜꯂꯕꯅꯤꯅ ꯑꯩ ꯏꯅꯝꯃ ꯇꯣꯝꯕꯤꯒꯤ ꯑꯃꯨꯛ ꯍꯥꯡꯗꯣꯛꯈꯤꯒꯦ ꯏꯅꯝꯃ ꯑꯔꯦꯝꯕꯗꯨꯅ ꯏꯆꯦ ꯊꯥꯕꯥꯗ ꯌꯣꯟꯈ꯭ꯔꯗꯣꯏꯅꯦ ꯑꯗꯨꯒ ꯁꯤ ꯍꯥꯏꯗꯨꯅ ꯏꯆꯟꯇꯣꯝꯕꯤꯗꯨ ꯃꯅꯝꯃ ꯑꯇꯣꯝꯕꯤ ꯊꯥꯗꯣꯏꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯪꯂꯛꯂꯝꯃꯤ ꯇꯣꯝꯕꯤ ꯀꯩ ꯂꯩꯔꯦ ꯏꯅꯝꯃ ꯑꯩꯅ ꯁꯥꯕ ꯈꯨꯗꯩꯗꯨꯅꯤ ꯏꯅꯝꯃꯒꯤ ꯍꯌꯦꯡ ꯌꯨꯝꯗ ꯆꯩꯔꯥꯎꯕꯒꯤ ꯊꯤꯟꯅꯕ ꯁꯤꯗꯒꯤ ꯈꯜꯂꯣꯅ ꯄꯨꯔꯛꯏꯅꯤ ꯀꯩꯅꯣ ꯅꯪꯒꯤ ꯐꯤ ꯐꯅꯦꯛ ꯈꯨꯗꯩ ꯁꯥꯕ ꯂꯧꯕ ꯂꯂꯣꯟꯕꯤꯁꯤꯡꯗꯨꯕꯨ ꯍꯧꯖꯤꯛꯀꯥꯟ ꯐꯤꯒ ꯂꯧꯕ ꯂꯥꯛꯇ꯭ꯔꯕ꯭ꯔꯣ ꯑꯩꯈꯣꯏꯗ ꯑꯣꯏꯅꯕꯨ ꯌꯣꯟꯁꯤꯜꯂꯛꯏꯁꯤꯅ ꯑꯩꯗꯤ ꯁꯤꯒꯨꯝꯕ ꯑꯍꯣꯡꯕꯁꯦ ꯏꯄꯥꯝꯒꯤ
ꯑꯋꯥꯠ ꯑꯄꯥ ꯂꯩꯇ꯭ꯔꯕ ꯏꯃꯨꯡꯁꯤꯡꯗꯨꯗ ꯄꯤꯕꯒ ꯏꯕꯨ ꯏꯀꯥꯏꯗ. ꯏꯅꯝꯃ ꯁꯤꯗꯤ ꯁꯦꯜꯒꯤ ꯅꯠꯇꯤꯌꯦ. ꯑꯩꯅ ꯏꯅꯝꯃ ꯑꯅꯤꯅ ꯆꯩꯔꯥꯎꯕꯒꯤ ꯑꯇꯣꯞꯄꯗꯒꯤ ꯁꯦꯜ ꯇꯤꯡꯅ ꯂꯩꯔꯨꯗꯣꯏ ꯁꯔꯨꯛ ꯑꯅ ꯑꯩꯅ ꯁꯥꯕꯅꯤ. ꯐꯔꯦ, ꯏꯅꯝꯃꯅ ꯂꯧꯅꯤꯡꯗ꯭ꯔꯕꯗꯤ ꯏꯆꯦ ꯊꯥꯕꯥꯗ ꯂꯣꯏꯅ ꯄꯤꯔꯨꯔꯒꯦ. ꯃꯥꯅ ꯂꯣꯏꯅ ꯂꯧꯒꯦꯅ ꯍꯥꯏꯕꯅꯤ. ꯍꯥꯏ, ꯀꯗꯥꯏꯅ ꯄꯤꯔꯣ? ꯁꯥꯖꯜꯂꯨꯔꯕꯅꯤꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ. ꯑꯗꯨꯅꯅꯦ ꯍꯟꯗꯛꯇꯤ ꯑꯗꯨꯝ ꯄꯨꯔꯒꯦ. ꯃꯊꯪꯗꯗꯤꯅꯦ ꯁꯥꯖꯜꯂꯛꯀꯅꯨꯀꯣ. ꯑꯇꯥꯡꯕ ꯑꯣꯏꯅ ꯂꯩꯔꯒ ꯄꯨꯗꯣꯏꯅꯤ. ꯁꯤ ꯏꯅꯝꯃ ꯁꯤꯗꯒꯤ ꯈꯟꯕꯤꯔꯣ. ꯊꯥꯗꯣꯏ ꯃꯕꯨꯡꯁꯤꯡꯒꯤ ꯄꯤꯅꯕ ꯈꯨꯗꯩꯁꯤꯡꯗꯨ ꯌꯦꯡꯗꯨꯅ ꯇꯞ ꯇꯞ ꯈꯟꯖꯤꯜꯂꯤ. ꯃꯊꯪꯒꯤ ꯆꯍꯤꯗꯗꯤ ꯁꯤꯒꯨꯝꯕꯁꯦ ꯁꯥꯔꯛꯀꯅꯨꯀꯣ. ꯑꯩꯅ ꯈꯔ ꯑꯇꯥꯡꯕ ꯃꯌꯥꯝꯅ ꯄꯤꯅꯗꯕ ꯈꯜꯂꯒ ꯂꯩꯔꯒ ꯊꯤꯟꯗꯣꯏꯅꯤ. ꯏꯆꯟ ꯇꯣꯝꯕꯤꯗꯨ ꯀꯔꯤꯁꯨ ꯈꯨꯝꯂꯝꯗꯅ ꯊꯣꯛꯈꯤꯔꯝꯃꯤ. ꯃꯥꯅ ꯊꯣꯛꯂꯛꯄꯗ ꯃꯃꯥꯁꯨ ꯂꯩꯔꯝꯃꯤ. ꯇꯣꯝꯕꯤꯌꯥ, ꯅꯪꯅ ꯅꯅꯝꯃꯁꯤꯡꯒꯤ ꯄꯤꯅꯤ ꯍꯥꯏꯔꯤꯕꯗꯨꯕꯨ ꯄꯤꯔꯝꯂꯕ꯭ꯔꯣ? ꯍꯣꯏ ꯏꯃꯥ, ꯄꯤꯔꯝꯃꯦ. ꯑꯩꯈꯣꯏ ꯏꯅꯝꯃ ꯇꯣꯝꯕꯤꯁꯦ ꯌꯥꯝ ꯄꯛꯇꯦ. ꯄꯥꯝꯗꯕꯒ ꯁꯥꯔꯒ ꯂꯣꯏꯅ ꯂꯧꯍꯧꯏꯅꯦ. ꯌꯥꯝꯅ ꯁꯦꯜ ꯄꯥꯏꯕ ꯑꯇꯥꯡꯕ ꯄꯤꯅꯤꯡꯉꯗꯤ ꯀꯣꯛ ꯂꯩꯔꯒ ꯄꯤꯖꯒꯦꯗꯤ ꯍꯥꯏꯗ꯭ꯔꯒ. ꯀꯩꯅꯣꯅꯦ ꯃꯁꯤꯕꯣ? ꯅꯅꯝꯃꯗꯕꯨ ꯑꯗꯨꯝꯅ ꯀꯅꯥꯅ ꯉꯥꯡꯅꯒꯦ? ꯍꯌꯦꯡ ꯃꯈꯩ ꯑꯗꯨꯝꯅ ꯉꯥꯡꯒꯅꯨꯀꯣ. ꯅꯨꯡꯁꯤꯔꯛꯇꯕ. ꯏꯃꯥ, ꯃꯥꯅ ꯉꯥꯡꯉꯤ ꯃꯌꯥꯝꯁꯦ ꯑꯩꯅ ꯁꯨꯝ ꯇꯥꯒꯦꯅ ꯇꯥꯕꯅꯤ. ꯇꯥꯕ ꯌꯥꯕ ꯑꯝꯇ ꯌꯥꯎꯕ ꯅꯠꯇꯦ. ꯏꯅꯝꯃꯍꯜꯅ ꯐꯝꯃꯟꯕꯒꯤꯅꯦ ꯈꯠꯅꯗꯅ ꯉꯁꯤ ꯐꯥꯎꯕ ꯂꯩꯕꯒꯤ ꯋꯥꯅꯤ. ꯍꯩꯃꯥ, ꯑꯗꯨꯕꯣꯕ ꯉꯥꯡꯒꯅꯣꯕ. ꯋꯥ ꯌꯥꯝꯅ ꯉꯥꯡꯂꯕꯗꯤꯅꯦ ꯋꯥꯀꯥꯏ ꯌꯥꯎꯋꯦ ꯍꯥꯏꯕꯁꯦ ꯅꯪ ꯈꯪꯉꯨꯀꯣ. ꯏꯃꯥꯒꯤ ꯕꯦꯝꯃ, ꯑꯉꯥꯡ ꯑꯣꯏꯗꯨꯅ ꯇꯧꯔꯤꯕꯅꯤ. ꯈꯔ ꯂꯩꯔꯒꯅꯦ ꯑꯗꯨꯝ ꯋꯥꯈꯜ ꯇꯥꯖꯔꯛꯁꯅꯤꯅꯦ. ꯁꯣꯏꯗ꯭ꯔꯦ, ꯇꯥꯔꯛꯑꯅꯤ. ꯈꯔ ꯂꯩꯔꯗꯤ ꯇꯥꯇꯣꯟꯁꯦ ꯃꯈꯣꯏ ꯃꯄꯥꯝꯗ ꯄꯨꯔꯒ ꯆꯠꯈ꯭ꯔꯤꯕꯁꯨ ꯀꯅꯥꯅ ꯈꯪꯕꯅꯣ. ꯑꯗꯣ ꯏꯃꯥ, ꯅꯪꯗꯤ ꯍꯌꯦꯡꯋꯥꯏ ꯇꯥꯆꯧꯒ ꯇꯥꯇꯣꯟꯒꯁꯦ ꯇꯣꯉꯥꯟ ꯆꯥꯅꯔꯦꯅ ꯈꯜꯂꯁꯨ ꯇꯥꯆꯧꯒ ꯂꯩꯌꯨꯀꯣ. ꯀꯩꯒꯤ ꯇꯣꯉꯥꯟꯅ ꯆꯥꯗꯣꯏꯅꯣ? ꯏꯃꯨꯡꯁꯤꯗ ꯑꯗꯨꯒꯨꯝꯕ ꯋꯥꯗꯣ ꯄꯜꯂꯛꯀꯅꯨꯀꯣ. ꯏꯆꯥ ꯑꯅꯤꯃꯛ ꯆꯞ ꯃꯥꯟꯅꯔꯤꯕꯅꯤ. ꯑꯩꯅ ꯍꯦꯛ ꯂꯩꯔꯤꯕ ꯃꯈꯩꯗꯤ ꯏꯆꯥ ꯑꯅꯤꯁꯦ ꯈꯛ ꯈꯥꯏꯗꯣꯛꯅꯕ ꯌꯥꯕ ꯅꯠꯇꯦꯅꯦ. ꯇꯥꯟꯖꯥꯗꯣ ꯂꯦꯝꯕꯤꯁꯨ ꯃꯃꯥꯒ ꯃꯆꯜꯒ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯔꯕꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ. ꯏꯃꯥ, ꯅꯨꯃꯤꯗꯥꯡꯁꯦ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯁꯤꯒꯦ? ꯏꯟꯁꯥꯡꯒ ꯂꯥꯏꯔꯤ. ꯐꯝꯃꯨꯅꯤ ꯅꯪꯕꯨ ꯁꯤꯗ. ꯏꯃꯥ ꯋꯥ ꯍꯥꯏꯒꯦ. ꯀꯩ ꯋꯥꯅꯣ ꯏꯃꯥ? ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ. ꯏꯕꯣꯆꯧꯗꯨꯕꯨ ꯀꯔꯝꯕ ꯃꯇꯝꯗ ꯍꯜꯂꯛꯀꯅꯤ ꯍꯥꯏꯒꯦ? ꯍꯟꯗꯛꯇꯤ ꯏꯕꯣꯇꯣꯟꯁꯨ ꯆꯠꯄ ꯌꯥꯎꯈꯤꯗꯦ. ꯃꯇꯣꯝꯇ ꯅꯨꯃꯤꯠ ꯀꯨꯏꯁꯤꯜꯂꯛꯄꯁꯤꯗ ꯏꯃꯥꯅ ꯅꯨꯡꯁꯥ ꯊꯤꯔꯤꯕꯅꯤꯅꯦ. ꯏꯃꯥ, ꯑꯩꯁꯨ ꯈꯪꯗꯦ. ꯑꯗꯣ ꯃꯈꯣꯏ ꯇꯥꯆꯧꯅ ꯍꯥꯏꯔꯝꯕꯗꯗꯤ ꯅꯨꯃꯤꯠ 8ꯅꯤꯃꯨꯛꯇꯤ ꯂꯩꯔꯛꯀꯅꯤ. ꯏꯆꯟ ꯇꯣꯝꯕꯤꯒꯤ ꯀꯩꯅꯣ ꯈꯔꯁꯨ ꯁꯨꯝ ꯌꯦꯡꯂꯛꯀꯅꯤ ꯍꯥꯏꯅꯗꯤ ꯍꯥꯏꯔꯝꯃꯤ. ꯑꯗꯣ ꯏꯃꯥ, ꯀꯩꯁꯨ ꯊꯣꯏꯅ ꯈꯜꯂꯨꯅꯨꯗ. ꯉꯁꯤꯒ ꯅꯨꯃꯤꯠ 5ꯅꯤ ꯁꯨꯕꯗ ꯉꯥꯏꯔꯤꯌꯦ ꯇꯥꯆꯧꯅ ꯍꯥꯏꯔꯝꯕꯗꯣ. ꯏꯅꯝꯃ, ꯑꯩꯈꯣꯏ ꯇꯥꯆꯧꯅ ꯑꯩꯒꯤ ꯀꯩ ꯂꯩꯅꯦ ꯍꯥꯏꯅꯣ? ꯅꯪꯒꯤ ꯍꯌꯦꯡꯋꯥꯏꯅꯦ ꯑꯋꯣꯡ ꯑꯋꯣꯟ ꯇꯝꯕꯗ ꯍꯥꯞꯅꯅꯕ ꯁꯨꯝ ꯈꯔ ꯈꯔ ꯂꯩꯁꯤꯟꯕ ꯍꯧꯅꯤꯅ ꯍꯥꯏꯕꯅꯤ. ꯏꯁ, ꯑꯩꯗꯤ ꯌꯨꯝꯗ ꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯗꯣꯏꯅꯤꯀꯣ. ꯅꯪꯒꯤ ꯇꯥꯆꯧꯒ ꯇꯥꯇꯣꯟꯒꯅ ꯁꯦꯜ ꯌꯥꯝꯅ ꯊꯣꯛꯅꯕ ꯅꯠꯇꯕꯅꯤꯅ ꯋꯥꯠꯂꯤꯉꯩꯗꯒꯤ ꯈꯔ ꯁꯨꯝ ꯂꯩꯁꯤꯟꯕꯒꯤ ꯋꯥꯅꯤꯗ. ꯅꯪꯕꯨ ꯌꯨꯝ ꯄꯥꯜꯂꯣ ꯍꯥꯏꯅ ꯍꯥꯏꯕ ꯅꯠꯇꯤꯌꯦ. ꯍꯌꯦꯡ ꯏꯆꯜꯅꯅꯦ ꯌꯥꯔꯦ ꯈꯜꯂ ꯃꯇꯝꯗ ꯑꯗꯨꯝ ꯄꯥꯜꯂꯨꯗ. ꯏꯅꯝꯃ, ꯃꯤꯒꯤ ꯃꯅꯝ ꯃꯁꯤꯡꯅ ꯃꯕꯨꯛ ꯌꯥꯝ ꯐꯠꯅꯗꯦ. ꯑꯗꯨꯒ ꯏꯅꯝꯃꯅ ꯑꯁꯨ ꯌꯥꯝ ꯐꯩꯁꯤꯅ ꯀꯩꯒꯤ? ꯁꯤꯗꯤ ꯐꯕ ꯐꯠꯇꯕ ꯀꯩꯁꯨ ꯅꯠꯇꯦꯗ. ꯌꯨꯝꯒꯤ ꯃꯧ ꯑꯣꯏꯕꯒꯤ ꯇꯧꯐꯝ ꯊꯣꯛꯄꯗꯨꯅꯤ. ꯌꯦꯡꯉꯣꯏ, ꯏꯆꯜꯁꯨ ꯍꯌꯦꯡ ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯠꯂ ꯃꯇꯝꯗ ꯂꯩꯔꯝꯂꯤꯕ ꯌꯨꯝꯗꯨꯒꯤ ꯑꯍꯜ ꯂꯃꯟꯅꯅꯦ ꯃꯕꯨꯛꯅꯤꯡ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯊꯕꯛ ꯑꯝꯇ ꯇꯧꯕ ꯌꯥꯗꯦ. ꯅꯄꯨꯔꯣꯏꯕꯕꯨ ꯏꯁꯣꯔꯃꯛꯅꯤ ꯈꯟꯅ ꯊꯧꯒꯜ ꯇꯧꯒꯗꯕꯅꯤ. ꯑꯩꯅ ꯇꯧꯕ ꯍꯥꯏꯕꯁꯤꯅ ꯑꯩꯅ ꯑꯗꯨꯝ ꯐꯪꯖꯕꯅꯤ. ꯅꯪꯅ ꯊꯃꯣꯏ ꯁꯦꯡꯅ ꯃꯈꯣꯏꯒꯤ ꯁꯦꯕꯥ ꯇꯧꯔꯤꯕꯗꯣ ꯍꯌꯦꯡ ꯅꯪꯁꯨ ꯅꯪꯒꯤ ꯅꯆꯥꯅꯁꯨꯅꯅꯦ ꯅꯉꯣꯟꯗ ꯑꯃꯨꯛ ꯇꯧꯗꯣꯏꯅꯤ. ꯏꯃꯧꯒꯤ ꯋꯥ ꯑꯁꯤꯗꯤꯅꯦ ꯇꯥꯕꯗ ꯊꯃꯣꯏꯒꯁꯦ ꯄꯦꯜꯂꯦ. ꯅꯪꯒꯨꯝꯕ ꯏꯃꯧ ꯉꯥꯛꯇ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯂꯩꯔꯗꯕꯨ ꯀꯅꯥꯒꯤ ꯏꯃꯨꯡꯅ ꯃꯍꯤ ꯂꯥꯡꯗꯣꯏꯅꯣ? ꯏꯆꯟ ꯇꯣꯝꯕꯤꯅ, ꯑꯗꯣ ꯏꯃꯥ, ꯅꯪꯁꯨ ꯅꯍꯥꯟꯋꯥꯏ ꯏꯄꯨꯒ ꯏꯕꯣꯛꯀꯗ ꯂꯨꯅ ꯇꯧꯕ꯭ꯔꯥ? ꯂꯨꯅ ꯇꯧꯕ ꯇꯧꯗꯕꯗꯨꯗꯤ ꯑꯩ ꯍꯥꯏꯔꯔꯣꯏ. ꯑꯗꯨꯕꯨꯅꯦ ꯏꯅꯦꯝ ꯏꯀꯨꯕꯨ ꯑꯩꯕꯨ ꯍꯦꯛ ꯄꯣꯛꯄꯤꯕ ꯏꯃꯥ ꯏꯄꯥꯅꯤ ꯍꯥꯏꯅ ꯈꯟꯖꯩ. ꯑꯗꯨꯒꯅꯦ ꯅꯣꯡꯃꯇꯁꯨ ꯃꯈꯣꯏꯅ ꯉꯥꯡꯕꯗ ꯆꯤꯟꯊꯛꯇꯒ ꯈꯨꯝꯕ ꯉꯝꯖꯕ ꯅꯠꯇꯦꯗ. ꯑꯗꯨꯅꯅꯤꯅꯦ ꯏꯃꯥꯅ ꯏꯅꯝꯃ ꯐꯕꯤ ꯐꯪꯉꯤꯕꯁꯦ. ꯑꯗꯣ ꯑꯇꯣꯝꯕꯤꯁꯤꯗꯤ ꯌꯥꯗ꯭ꯔꯦꯍꯦ. ꯃꯁꯤ ꯀꯌꯥꯗꯅ ꯌꯦꯡꯉꯨꯅꯦ ꯃꯁꯤꯕ. ꯅꯪꯉꯣꯟꯗ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯑꯗꯨꯝꯅ ꯉꯥꯡꯒꯅꯨ ꯍꯥꯏꯔꯤꯗꯣ? ꯍꯥ? ꯃꯁꯤ ꯉꯥꯡꯁꯤꯡꯕꯁꯤ ꯃꯅꯝ ꯃꯁꯤꯡ ꯇꯥꯔꯒ ꯀꯩ ꯈꯟꯗꯧꯔꯤꯒꯦ ꯃꯁꯤꯕ? ꯏꯃꯥ, ꯑꯩꯁꯨ ꯇꯥꯒꯗ꯭ꯔꯥ ꯇꯥꯔꯣꯏꯗ꯭ꯔꯥ ꯌꯦꯡꯉꯒ ꯍꯥꯏꯅꯤ ꯀꯩꯅꯣ. ꯑꯩꯕꯨ ꯑꯉꯥꯎꯕꯤꯗꯧꯅ ꯍꯦꯛꯇ ꯍꯥꯏꯔꯛꯀꯗ꯭ꯔꯣ? ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯏꯆꯟ ꯇꯣꯝꯕꯤꯁꯨ ꯊꯧꯕꯒꯤ ꯏꯃꯨꯡꯒꯤ ꯑꯍꯜꯁꯤꯡꯅ ꯃꯪꯒꯣꯜ ꯀꯥꯔꯛꯇꯨꯅ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯂꯝꯃꯤ. ꯊꯥꯗꯣꯏꯗꯤ ꯃꯆꯟꯅꯨꯄꯤ ꯂꯨꯍꯣꯡꯒꯅꯤ ꯄꯥꯎ ꯇꯥꯕꯗ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ. ꯃꯄꯨꯔꯣꯏꯕꯗꯁꯨ ꯀꯟꯅ ꯈꯠꯅꯕ ꯍꯧꯔꯤ. ꯂꯨꯍꯣꯡꯗꯧꯔꯤꯉꯩ ꯇꯧꯔꯤꯁꯤꯅꯅꯦ ꯁꯦꯜ ꯑꯃꯨꯛ ꯄꯨꯊꯣꯔꯣꯅ ꯍꯥꯏꯔꯛꯈꯤꯅꯤ. ꯑꯩꯗꯤ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯁꯦꯜꯒ ꯑꯝꯇ ꯄꯨꯊꯣꯛꯄ ꯌꯥꯔꯣꯏꯀꯣ. ꯏꯆꯜꯁꯤ ꯂꯨꯍꯣꯡꯕꯗ ꯇꯥꯆꯧ ꯈꯣꯏꯅꯤꯅ ꯄꯨꯊꯣꯛꯇ꯭ꯔꯗꯤ ꯀꯅꯥ ꯂꯥꯛꯑꯒ ꯃꯥꯒꯤ ꯄꯨꯊꯣꯛꯄꯤꯗꯧꯔꯤꯒꯦ?
Ima leirisi디 itaiga isegasu leiri. Makhoi sel thoisidi aduna moina dum tawjasani. Nangdi sel yamna thokpasu natte aduna ekhoidi puthokpa ngamaroina haiko. Nupi yam taningdeko. Masi ekhoigi tawfam thokpuni. Tawfam thokpuda mai lei thoklaga sengadu nupado aidi natte. Taningdaba ai karimta khangde. Aini yaroi hardi yaroi. Nangi naral putho haiba natte. Aina wana sudaruba humangmalse sina isalgi tawgani haibani. Masida nang wayam ngangpagi darkar leiteko. Adudi aise nangi kanan ha nangi muksida aibu pubiraga nang shaung nai bu tongana tahlibis kaigino haibani. Nabuk fatabagini do nasana khangtra. Itai moina ngasi phaw leirapasida kanana kari nungairo do wahaige ha aduga nangna chukana wakai nganglipsi karido. Mabuk fatamidine aikoi muksida kaishu janafam leiroi nang khang. Yumda thilo aibune yumda thilo haisini akoi ibsta ai leiningjre ai leijaningje ba. Chakrona masi manaugi minumshi leitaba nangdi umang wamangdane natomda leisu salo. Isan tombisu ibosauna manang nupabu luhongbagi wa khara khanasi kauruso haina lakpada tari masu mabunga manamagana ngangnariba mayamdo aduma kaishu khangdaba saduna mabungbu kauraklami. Taton tabra taton thongsep tahango aikoi tombi na trogorise chalo thongsep tang aidi kaigi hangdoiba aibu nangi minairo nang adum hang kaino. Iboton amuk hana onsinaduna ngangnaba tanduna mahanoina thoraklaga thongdo hanglami. Tombi kaidore kai haiga haibanu tatona nangbo. Taton tasauga tatonga wakhra khanasi amuta laona haire. Si hairamduna isan tombi sakhirami thadoisu wa khanasi haire haibaduda mapuroibagi matung inadu laklami. Iboton nang laklabra phamu ha kashu haigadam nateda ikoi tombi gi luhongbagi matangda wa khanasi haige tawbani. Hoi taso nanawidi tasawna sifani haibado aduda dum yazare. Jangadaba silsingse nangna kayam pudukpa ngamgadoriba haibado sarakna hairo aduga aina awatpa senphamdo puthoklage. Itai nanawai khoidi sel amata leizade aduna itai hoina araiba kharananya adum tawbikro aikoi kaisu yesaroi araiba mina mayam unba leitaba mina khajitang unba haiduni masida karisu ikai pham thokte. Ibotona kaino nang nganglibdo ha karinoba masi isiri nawgi wani nang masida wayam ngangkan ko ngangdradi kaino nang sia ai hinu pani nang musel kayam paige ha nang sel kayam leirage ba. Naral du leitradi ne leitai ba kaidoge nachin pandro nang. Iboton khanghaudana magi nupi ki mamaida khupangna tharaklami. Nang magnasu ai maisde khupangna tharba khangni nang aina kaidoroke habido nang jengo nang. Aina lepo haringaisida nangna satleptrabadi aina su kaidoroke habido nang yengo. Thambalna ibotomba wagi wa tapningna hainaraga loire loina yaba ngangtani aduga nangna ne ayema isau sauna namangna leptu leiribase usit thawoidabagi mongda imaubi hekta khut thabadudi ima khara nungaite. Ima magi mongdani masigi nupise kama yam helabani. Si hairamduna iboton mafam adudagi sauna thokirami. Isan tombina tajo nasagi dabak karisu bibigan nasana pamsabadi ima tasaw taton inamanina higi dabak tamoy siyang yay patangjal bibado madu khangtani. Imbungsida igi dabakta kanasanya thokpado nasana pamsadi. Karigi isalna dumna kaplibno tasaw laribasidi isalgi bukari walkani haibage si adumna kapkano nangna kapadu uragane imagaiga nanamasing amadi nangi tatonane nungaigadau natene. Lembina tombi adumna kapkano si ningonane mapam lamlam thadoklamdaida adumna kapataw haide nangbo si tuosi. Nong manungthil amani ibozaw mathasana magi nupida pautami. Nupi silsi khara kaudoi kamdauduno khangte upu ma kangthona maizabagi wani huziki matamda sildi active aduna magi mapimro leinabadi amatabu leiridori. Nupa adugidi nang kishu khalurano ai pamdagi luhongbada yarukpa taiju phanek ahanba mayamse isalda loina pikraga loiradubu madusu ain hek nungaitab nangisu luhongbada yaujarakpunina adugibu karisu khalunuse hayeng konane makhoi tasawna sil kumlaba kanda adum mayam ama leiba yaribasidi.
ꯂꯦꯝꯕꯤ, ꯅꯪ ꯁꯤꯌꯨꯝ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯃꯑꯣꯡ ꯍꯥꯏꯕꯗꯨꯅꯤꯀꯣ? ꯑꯩꯒꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯅ ꯅꯪꯕꯨ ꯐꯪꯖꯕꯁꯦ ꯑꯩꯒꯤ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯔꯤꯕꯅꯣ, ꯑꯗꯨꯕꯨ ꯑꯩꯅ ꯅꯪꯕꯨꯗꯤ ꯅꯨꯡꯉꯥꯏꯅ ꯊꯝꯕ ꯉꯝꯗ꯭ꯔꯦ꯫ ꯃꯈꯣꯏ ꯇꯥꯆꯧ, ꯃꯁꯤꯗꯕꯨ ꯇꯧꯖꯒꯦ ꯈꯟꯗꯨꯅ ꯅꯪꯒꯤ ꯅꯥꯛꯇ ꯑꯩ ꯂꯥꯛꯈꯤꯕ ꯅꯠꯇ꯭ꯔꯣ? ꯋꯥꯔꯕꯁꯨ ꯑꯩꯈꯣꯏ ꯑꯅꯤ, ꯅꯨꯡꯉꯥꯏꯔꯕꯁꯨ ꯑꯩꯈꯣꯏꯅꯤ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯒꯅꯦ, ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯖꯕꯗꯤ ꯃꯈꯣꯏ ꯇꯥꯆꯧꯅ ꯑꯩꯕꯨ ꯂꯨꯅ ꯅꯨꯡꯁꯤꯅ ꯇꯧꯕꯤꯕꯁꯦ ꯃꯁꯤꯗꯒꯤ ꯍꯦꯟꯕ ꯂꯩꯇ꯭ꯔꯦ꯫ ꯑꯗꯣ ꯑꯩꯈꯣꯏ ꯇꯣꯝꯕꯤꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛꯇ ꯆꯠꯂꯨꯈꯤꯒꯦꯀꯣ꯫ ꯁꯣꯝꯗ ꯇꯣꯝꯕꯤꯁꯨ ꯃꯃꯥꯒ ꯑꯋꯥꯠ ꯑꯄꯥ ꯇꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯪꯒꯤ ꯍꯧꯅꯕꯤ ꯄꯣꯠ ꯆꯩ ꯂꯣꯏꯁꯤꯅꯤ ꯈꯪꯗꯕ, ꯊꯕꯛ ꯑꯇꯩ ꯇꯧꯅꯤ ꯈꯪꯗꯕ ꯃꯈꯩ ꯁꯦꯜ ꯇꯥꯜꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯇꯧꯕꯗꯣ ꯃꯤꯒꯤ ꯃꯌꯨꯝꯗꯨꯗ ꯌꯥꯔꯣꯏꯀꯣ꯫ ꯌꯨꯝꯁꯤꯗꯕꯨ ꯅꯅꯝ ꯃꯁꯤꯡ ꯂꯩꯕꯒꯤ ꯌꯥꯕꯒꯤ ꯋꯥꯅꯤ꯫ ꯑꯩꯁꯨ ꯈꯪꯉꯤꯕ, ꯑꯗꯨ ꯏꯃꯥ, ꯑꯩꯗꯤ ꯏꯃꯥ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯅꯤ ꯈꯟꯕꯗ ꯃꯇꯝꯁꯦ ꯁꯨꯛꯆꯠ ꯆꯠꯍꯟꯅꯤꯡꯗ꯭ꯔꯦꯗ꯫ ꯑꯉꯥꯎꯕꯤ, ꯑꯗꯨꯝꯅ ꯀꯔꯤꯒꯤ ꯈꯜꯂꯤꯕꯅꯣ ꯍꯥ? ꯅꯤꯡꯉꯣꯜ ꯑꯣꯏꯅ ꯄꯣꯛꯂꯕꯗꯤ ꯃꯁꯤ ꯇꯧꯗ꯭ꯔꯕ ꯌꯥꯗꯕ ꯊꯕꯛ ꯑꯃꯅꯤꯅꯦ꯫ ꯑꯩꯈꯣꯏꯁꯨ ꯅꯕꯣꯛ ꯅꯄꯨ ꯂꯣꯏꯅ ꯊꯥꯗꯣꯛꯂꯝꯗꯨꯅ ꯅꯪ ꯄꯥꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤꯕꯅꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯂꯦꯝꯕꯤꯁꯨ ꯆꯪꯂꯛꯂꯝꯃꯤ꯫ ꯏꯃꯥ, ꯐꯤ ꯊꯨꯞꯄꯤꯔꯣ, ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯇꯧꯔꯁꯨ ꯌꯥꯕꯗꯨꯗ꯫ ꯑꯃ ꯑꯅꯤ ꯈꯛꯇꯅꯤꯗ ꯅꯆꯜꯁꯤ ꯏꯃꯥꯅ ꯁꯨꯝ ꯍꯌꯦꯡ ꯃꯤꯒꯤ ꯃꯌꯨꯝꯗ ꯋꯥꯈꯜ ꯇꯥꯅ ꯂꯩꯅꯕ ꯍꯥꯏꯗꯅ ꯇꯥꯛꯂꯝꯂꯤꯕꯅꯤ꯫ ꯑꯩꯁꯨ ꯏꯆꯜꯒꯤ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯄꯤꯒꯦ ꯍꯥꯏꯗꯅ ꯆꯪꯂꯛꯂꯤꯕꯅꯤ꯫ ꯅꯪꯕꯨ ꯅꯆꯜꯗ ꯀꯔꯤ ꯄꯤꯒꯦ ꯍꯥꯏꯔꯤꯕꯅꯣꯅꯦ? ꯂꯦꯝꯕꯤ ꯇꯞꯅ ꯐꯝꯊꯔꯛꯇꯨꯅ ꯃꯥꯒꯤ ꯃꯉꯛꯁꯝꯗ ꯁꯤꯔꯤꯕ ꯁꯅꯥꯒꯤ ꯂꯤꯛ ꯑꯗꯨ ꯂꯧꯊꯣꯔꯛꯇꯨꯅ ꯏꯆꯟ ꯇꯣꯝꯕꯤꯗ ꯁꯤꯖꯤꯟꯕꯤ꯫ ꯑꯗꯨꯒ ꯂꯦꯝꯕꯤ ꯇꯞꯅ ꯍꯥꯏꯔꯛꯏ, ꯏꯆꯜꯒꯤꯗꯃꯛ ꯏꯅꯝꯃꯅ ꯄꯤꯅꯤꯡꯕꯗꯤ ꯃꯄꯥ ꯂꯩꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯏꯅꯝꯃꯅ ꯂꯥꯏꯔꯕꯤ ꯑꯣꯏꯔꯨꯕꯅ ꯑꯩꯒꯤ ꯂꯩꯖꯕ ꯑꯉꯝꯕ ꯈꯔꯁꯤꯗꯒꯤ ꯍꯦꯟꯅ ꯄꯤꯕ ꯉꯝꯗ꯭ꯔꯦ꯫ ꯇꯣꯝꯕꯤ, ꯅꯪ ꯏꯅꯝꯃꯕꯨ ꯋꯥꯔꯧꯒꯅꯨꯀꯣ꯫ ꯀꯩꯅꯣ ꯏꯅꯝꯃꯅ ꯇꯧꯕꯤꯔꯤꯁꯤꯕꯣ? ꯏꯅꯝꯃ, ꯃꯁꯤ ꯇꯧꯕꯤꯒꯅꯨ꯫ ꯑꯩ ꯁꯅꯥ ꯂꯨꯄꯥꯗ ꯀꯜꯂꯛꯄ ꯀꯩꯁꯨ ꯂꯩꯖꯗꯦ꯫ ꯏꯅꯝꯃꯅ ꯉꯛꯁꯝꯗ ꯁꯤꯖꯕ ꯂꯤꯛꯄꯨ ꯂꯧꯊꯣꯛꯇꯨꯅ ꯑꯩꯉꯣꯟꯗ ꯄꯤꯕꯁꯤꯗꯤ ꯅꯆꯜ ꯄꯨꯕ ꯉꯝꯖꯔꯣꯏ꯫ ꯀꯣꯛ ꯂꯧꯔꯣ, ꯅꯪꯒꯤ ꯇꯥꯆꯧꯅ ꯅꯪꯒꯤꯗꯃꯛ ꯄꯤꯕ ꯈꯨꯗꯣꯜꯅꯤ ꯈꯜꯂꯣ꯫ ꯍꯌꯦꯡ ꯑꯩꯒꯤꯗꯤ ꯑꯃꯨꯛ ꯅꯪꯒꯤ ꯇꯥꯆꯧꯗ ꯁꯥꯍꯜꯂꯒ ꯂꯣꯏꯔꯗꯨꯕꯣ꯫ ꯂꯦꯝꯕꯤ, ꯅꯪꯕꯨ ꯃꯁꯤꯃꯗꯤ ꯏꯃꯥꯁꯨ ꯇꯧꯍꯟꯅꯤꯡꯗꯦꯅꯦ꯫ ꯌꯥꯎꯗ꯭ꯔꯕꯁꯨ ꯑꯗꯨꯝ ꯇꯣꯛꯆꯔꯁꯅꯤꯅꯦ꯫ ꯏꯃꯥ, ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ꯫ ꯃꯁꯦ ꯑꯩꯅꯃꯗꯤ ꯃꯈꯣꯏ ꯇꯥꯆꯧꯅ ꯏꯆꯜꯒꯤꯗꯃꯛꯇ ꯌꯥꯝꯅ ꯊꯃꯣꯏ ꯁꯦꯡꯅ ꯄꯤꯕ ꯈꯨꯗꯣꯜꯅꯤ꯫ ꯑꯗꯨꯒꯅꯦ ꯏꯆꯟ ꯇꯣꯝꯕꯤ, ꯃꯧ ꯑꯅꯧꯕꯤ ꯍꯥꯏꯕꯁꯤꯗꯤ ꯃꯤꯌꯥꯝꯒꯤ ꯃꯤꯠꯌꯦꯡꯅꯐꯝꯅꯤ꯫ ꯑꯗꯨꯅ ꯏꯆꯟꯅꯅꯦ ꯏꯀꯣꯛ ꯀꯣꯛꯅ ꯀꯃꯥꯏꯅ ꯂꯩꯗꯣꯏꯅꯣ? ꯅꯕꯨꯡ ꯑꯅꯤꯁꯨ ꯂꯩꯔꯒ, ꯑꯗꯨꯒꯅꯦ ꯅꯪꯅ ꯊꯕꯛꯁꯦ ꯂꯣꯏꯔꯕ ꯀꯥꯟꯗ ꯂꯥꯛꯑꯣ꯫ ꯏꯅꯝꯃꯒꯤ ꯎꯄꯨꯗꯅꯦ ꯇꯥꯏꯗꯕ ꯂꯩꯔꯤ ꯐꯅꯦꯛꯁꯤꯡꯗꯣ ꯑꯩꯈꯣꯏꯅ ꯑꯃꯨꯛꯇ ꯊꯥꯡꯗꯣꯛꯎꯁꯤ ꯀꯣ꯫ ꯅꯣꯡ ꯅꯤꯅꯤꯒꯤ ꯃꯇꯨꯡꯅꯤ ꯉꯁꯤꯗꯤ ꯊꯥꯗꯣꯏꯗꯨ ꯃꯄꯥꯝꯗ ꯆꯠꯈꯤ꯫ ꯃꯥꯅ ꯃꯄꯥꯝ ꯌꯧꯔꯛꯄꯗ ꯃꯕꯨꯡ ꯃꯉꯥꯃꯛ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯑꯊꯨꯕ ꯊꯕꯛ ꯑꯃꯒꯤ ꯂꯣꯏꯅ ꯆꯠꯊꯣꯛꯈꯤ ꯍꯥꯏꯗꯅ꯫ ꯉꯁꯤꯗꯨ ꯊꯥꯗꯣꯏ ꯃꯅꯥ ꯃꯁꯤꯡꯅ ꯃꯕꯨꯡꯁꯤꯡ ꯂꯩꯇ꯭ꯔꯕꯗ ꯆꯥꯛ ꯆꯥꯈꯣꯝ ꯑꯃꯠꯇ ꯆꯥꯈꯣ ꯍꯥꯏꯕ ꯐꯥꯎꯕ ꯀꯅꯥꯝꯇꯅ ꯍꯥꯏꯔꯛꯈꯤꯗ꯭ꯔꯦ꯫ ꯃꯗꯨ ꯍꯥꯏꯔꯛꯄꯒꯤ ꯃꯍꯨꯠꯇ ꯃꯍꯥꯕꯨ ꯎꯕꯗ ꯂꯩꯊꯣꯛꯇꯨꯅ ꯏꯁꯧ ꯂꯥꯡꯗꯨ ꯂꯩꯕꯒꯤ ꯃꯑꯣꯡꯗꯨ ꯃꯥꯅ ꯎꯔꯦ꯫ ꯃꯍꯥ ꯑꯃꯨꯛ ꯄ꯭ꯔꯞ ꯄ꯭ꯔꯞ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯀꯩꯗꯧꯔꯦ? ꯅꯪꯕꯨ ꯌꯨꯝꯗ ꯆꯠꯈ꯭ꯔꯒ ꯑꯁꯨꯛ ꯊꯨꯅ ꯑꯃꯨꯛ ꯍꯜꯂꯛꯂꯕꯗꯤ? ꯀꯩꯁꯨ ꯇꯧꯗꯦ, ꯌꯧꯔꯨꯔꯦ꯫ ꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛ ꯀꯥꯗ ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯃꯇꯣꯝꯇ ꯃꯄꯤ ꯇꯞꯅ ꯇꯥꯔꯛꯏ꯫ ꯀꯩꯅꯣ ꯑꯁꯤꯒꯤ ꯏꯅꯝꯃꯁꯤꯡꯒꯤ ꯃꯑꯣꯡꯗꯨꯕꯣ? ꯑꯩꯁꯤ ꯌꯨꯝ ꯑꯗꯨꯗ ꯄꯣꯛꯂꯤꯕꯅꯤ, ꯌꯨꯝ ꯑꯗꯨꯗ ꯆꯥꯎꯔꯛꯂꯤꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯅ ꯌꯨꯝ ꯄꯥꯟꯕ ꯃꯇꯝꯗ ꯅꯣꯡꯃ ꯐꯥꯗꯣꯛ ꯏꯄꯥꯝꯗ ꯆꯠꯄꯗ ꯃꯈꯣꯏꯅ ꯑꯩꯕꯨ ꯆꯪꯍꯟꯅꯤꯡꯗꯕꯒꯤ ꯃꯑꯣꯡ ꯎꯠꯄ, ꯆꯥꯛ ꯆꯔꯥꯝꯗ ꯐꯥꯎꯕ ꯑꯩꯕꯨ ꯆꯥꯈꯤꯁꯤ ꯍꯥꯏꯅ ꯍꯥꯏꯅꯤꯡꯗꯕ꯫ ꯀꯩꯗꯧꯔꯒꯦꯕ ꯅꯪꯕꯨ ꯑꯃꯨꯛ ꯎꯪꯗꯨꯅ ꯐꯝꯂꯒ ꯂꯩꯔꯤꯕꯁꯤꯕꯣ? ꯃꯈꯣꯏ ꯇꯥꯇꯣꯟ, ꯑꯩꯈꯣꯏ ꯇꯣꯝꯕꯤ ꯂꯨꯍꯣꯡꯕꯒꯤ ꯁꯦꯜ ꯍꯥꯏꯕꯗꯣ ꯇꯥꯇꯣꯟꯗ ꯑꯔꯩꯕ ꯄꯨꯊꯣꯛꯇꯨꯅ ꯄꯤꯕꯤꯈ꯭ꯔꯣ꯫ ꯀꯩꯅꯣꯅꯦ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯁꯦꯡꯂꯕ꯭ꯔꯅꯦ? ꯊꯥꯗꯣꯏ ꯃꯄꯥꯝꯗ ꯆꯠꯂꯨꯕꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯂꯝꯃꯤ꯫ ꯑꯩꯅ ꯅꯤꯡꯉꯣꯜ ꯑꯃ ꯑꯣꯏꯅ ꯌꯨꯝꯗ ꯆꯠꯄꯗ ꯃꯈꯣꯏꯅ ꯎꯠꯂꯛꯄ ꯃꯑꯣꯡꯗ ꯐꯥꯎꯈꯤꯕ ꯅꯨꯡꯉꯥꯏꯇꯕꯗꯣ ꯃꯈꯣꯏ ꯇꯥꯇꯣꯟ ꯇꯣꯝꯕꯤꯗꯗꯤ ꯐꯥꯎꯍꯟꯅꯤꯡꯗꯦ꯫ ꯑꯄꯪꯕꯤ ꯑꯩꯒꯤ ꯑꯄꯤꯛꯄ ꯋꯥꯈꯜꯅ ꯑꯁꯨꯛ ꯅꯨꯡꯁꯤꯅ ꯂꯩꯕ ꯏꯃꯨꯡ ꯑꯁꯤꯕꯨ ꯃꯆꯦ ꯇꯥꯅ ꯀꯥꯏꯅꯕ ꯍꯥꯏꯅ ꯁꯤꯜꯂꯨꯔꯤ꯫ ꯑꯩ ꯂꯥꯜꯂꯦ ꯃꯈꯣꯏ ꯇꯥꯇꯣꯟ, ꯑꯩ ꯂꯥꯜꯂꯦ꯫ ꯊꯥꯗꯣꯏ, ꯅꯪꯅ ꯁꯨꯝꯅ ꯋꯥꯈꯜ ꯇꯥꯔꯛꯄꯁꯤꯅꯤ ꯑꯩꯅ ꯈꯧꯔꯥꯡꯅ ꯉꯥꯏꯔꯤꯕꯁꯤ꯫ ꯂꯥꯛꯑꯣ, ꯑꯩꯈꯣꯏꯅꯤ ꯇꯣꯝꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯉꯨꯁꯤ, ꯑꯋꯥꯠ ꯑꯄꯥ ꯍꯪꯉꯨꯁꯤ꯫ ꯊꯥꯗꯣꯏ ꯑꯃꯗꯤ ꯕꯣꯇꯣꯟꯁꯨ ꯂꯥꯛꯇꯨꯅ ꯃꯆꯜꯒꯤ ꯑꯋꯥꯠ ꯑꯄꯥ ꯍꯪꯂꯤ꯫ ꯃꯃꯥꯁꯨ ꯃꯃꯧ ꯑꯇꯣꯝꯕꯤꯅ ꯑꯗꯨꯝꯅ ꯋꯥꯈꯜ ꯇꯥꯔꯛꯄꯗꯨ ꯎꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯃꯤ꯫ ꯏꯃꯥ, ꯉꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ꯫ ꯉꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠ ꯑꯃꯠꯇꯁꯨ ꯂꯩꯔꯔꯣꯏ꯫ ꯑꯁꯨꯝꯅ ꯇꯨꯡ ꯀꯣꯏꯅ ꯈꯠꯅ ꯆꯩꯅ ꯌꯥꯎꯗꯅ ꯅꯆꯤꯟ ꯅꯅꯥꯎ ꯅꯨꯡꯁꯤ ꯆꯥꯟꯅ ꯂꯩꯃꯤꯟꯅꯒꯗꯕꯅꯤꯀꯣ꯫
ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯊꯥꯗꯣꯏꯗꯨ ꯋꯥꯈꯜ ꯇꯥꯔꯛꯇꯨꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨꯗ ꯀꯅꯥꯝꯇ ꯈꯠꯅ ꯆꯩꯅ ꯇꯧꯈꯤꯗ꯭ꯔꯦ꯫ ꯃꯆꯜ ꯅꯨꯄꯤ ꯁꯟꯇꯣꯝꯕꯤꯒꯤ ꯂꯨꯍꯣꯡꯕꯁꯨ ꯃꯕꯨꯡ ꯑꯅꯤ ꯑꯃꯗꯤ ꯃꯅꯝꯃ ꯑꯅꯤꯅ ꯃꯈꯣꯏꯒꯤ ꯂꯩꯖꯕ ꯑꯔꯩꯕ ꯄꯨꯝꯕ ꯄꯤꯗꯨꯅ ꯆꯥꯎꯅ ꯂꯨꯍꯣꯡꯕꯤꯈꯤꯔꯝꯃꯤ꯫